ꯑꯍꯥꯟꯕꯃꯛꯇꯗ ꯈ꯭ꯋꯥꯏ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕ ꯂꯣꯏꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯑꯅꯧꯕ ꯋꯥꯔꯤ ꯃꯆꯥ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯄꯨꯟꯁꯤꯒ ꯂꯩꯆꯤꯟꯒ꯫ ꯋꯥꯔꯤ ꯃꯆꯥ ꯑꯁꯤꯒꯤ ꯑꯏꯕꯤꯅ ꯃꯌꯥꯡꯂꯝꯕꯝ ꯁꯨꯃꯇꯤ ꯆꯅꯨ꯫ ꯋꯥꯔꯤ ꯃꯆꯥ ꯑꯁꯤ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯏꯪꯔꯦꯖꯤ ꯃꯌꯦꯛꯅ ꯔꯟꯖꯤꯠ ꯔꯦꯗꯤꯑꯣ ꯍꯥꯏꯅ ꯆꯥꯎꯅ ꯊꯥꯕꯗꯨ ꯎꯔꯛꯏ꯫ ꯃꯗꯨꯒꯤ ꯃꯊꯛꯇꯨ ꯑꯃꯨꯛ ꯌꯦꯡꯈꯠꯂꯨꯕꯗ ꯊꯣꯡ ꯂꯣꯟꯕ ꯀꯥꯁꯤꯡꯗꯨ ꯎꯔꯛꯏ꯫ ꯉꯥꯏꯍꯥꯛꯇꯨꯗ ꯈꯜꯂꯨꯏ, ꯍꯧꯖꯤꯛ ꯀꯥꯁꯤꯡꯁꯤ ꯀꯅꯥ ꯀꯅꯥ ꯂꯩꯔꯤꯕ? ꯀꯥꯗꯨꯗꯒꯤ ꯈꯣꯟꯖꯦꯜ ꯑꯃꯅ ꯍꯥꯏꯔꯛꯄꯒꯨꯝ ꯇꯧꯔꯝꯃꯤ, ꯅꯪꯁꯨ ꯃꯇꯝ ꯑꯃꯗ ꯀꯥꯁꯤꯒꯤ ꯃꯄꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯦꯡꯕꯅꯤ, ꯃꯊꯟꯇ ꯀꯥ ꯑꯃ ꯂꯧꯗꯨꯅ ꯊꯛꯈꯥꯏꯒꯤ ꯑꯣꯏꯅ ꯄꯨꯊꯣꯛꯄ ꯆꯦꯐꯣꯡ ꯑꯃꯒꯤ ꯑꯣꯐꯤꯁ ꯑꯣꯏꯔꯝꯃꯤ꯫ ꯎꯄꯥꯛꯀꯤ ꯐ꯭ꯂꯣꯔꯗ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯇꯦ, ꯆꯠꯄꯗ ꯅꯣꯝ ꯅꯣꯝ ꯂꯥꯎꯏ꯫ ꯂꯦꯞꯇꯨꯅ ꯆꯦꯟꯕ ꯁꯣꯔꯣꯛꯀꯤ ꯒꯥꯔꯤꯅ ꯎꯐꯨꯜ ꯊꯥꯡꯍꯟꯗꯨꯅꯇꯁꯨ ꯂꯩ꯫ ꯀꯥꯗꯨꯗꯕꯨ ꯆꯪꯂꯕꯗꯤ ꯎꯐꯨꯜ ꯋꯥꯏꯐꯨꯜ ꯀꯟꯊꯣꯛꯄ ꯄꯣꯠ ꯆꯩ ꯈꯨꯗꯤꯡꯃꯛ ꯃꯐꯝ ꯆꯥꯅ ꯊꯝꯅꯕ ꯍꯣꯠꯅꯕꯗ ꯉꯥꯏꯍꯥꯛꯇ ꯁꯪꯗꯦ꯫ ꯎꯆꯤꯅ ꯆꯤꯛꯈꯥꯏꯔꯕ ꯆꯦꯖꯦꯠꯅ ꯆꯥꯏꯕ ꯍꯥꯏꯕꯗꯨꯁꯨ ꯑꯗꯨꯝ ꯑꯣꯏ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯄꯨꯁꯤꯜꯂꯛꯄ ꯄꯥꯎꯆꯦ ꯖꯔꯅꯦꯜꯁꯤꯡꯅ ꯃꯔꯣꯟ ꯍꯦꯛꯇ ꯋꯥꯡꯈꯠꯂꯛꯏ꯫ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯑꯃꯗꯤ ꯈꯪꯕꯗ ꯀꯥꯟꯅꯕ ꯍꯤꯔꯝꯁꯤꯡꯒꯤ ꯂꯥꯏꯔꯤꯛꯅꯤ, ꯃꯦꯒꯥꯖꯤꯟꯅꯤ꯫ ꯃꯥꯒꯤ ꯃꯔꯣꯟ ꯀꯥꯡꯂꯨꯞ ꯅꯥꯏꯅ ꯊꯝꯂꯤꯕꯅꯤ꯫ ꯐꯥꯏꯜꯁꯤꯡꯒꯤꯁꯨ ꯑꯆꯧꯕ ꯀꯥꯈꯜ ꯑꯃꯅꯤ꯫ ꯃꯥꯒꯤ ꯇꯦꯕꯜꯗꯨ ꯇꯅꯥꯟꯅ ꯊꯝꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯇꯦꯕꯜ, ꯀꯦꯂꯦꯟꯗꯔ, ꯄꯦꯄꯔ ꯋꯦꯠ, ꯀꯂꯝꯁꯤꯡ, ꯗꯤꯛꯁꯅꯥꯔꯤ, ꯖꯦꯅꯔꯦꯜ ꯅꯣꯂꯦꯖ ꯏꯅꯕ ꯆꯦ ꯆꯥꯡ ꯈꯔꯒ꯫ ꯑꯗꯨꯕꯨ ꯌꯥꯗꯦ, ꯇꯣꯉꯥꯟꯕꯒ ꯄꯥꯎꯆꯦꯁꯤꯡ, ꯑꯏꯕ ꯏ ꯄꯥꯎꯁꯤꯡꯅ ꯇꯦꯕꯜꯗ ꯆꯥꯏꯕ ꯍꯥꯏꯕꯁꯦ ꯍꯦꯛꯇ ꯈꯪꯍꯧꯗꯦ꯫ ꯆꯦ ꯆꯥꯡꯗꯁꯨ ꯅꯠꯇꯦ, ꯐꯣꯇꯣ ꯀꯌꯥ ꯑꯃꯁꯨꯅꯤ꯫ ꯒꯥꯔꯤꯒꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄꯒꯤ, ꯒꯥꯔꯤ ꯑꯀꯣꯞꯄ ꯑꯇꯨꯕꯒꯤ ꯐꯣꯇꯣ, ꯑꯦꯛꯁꯤꯗꯦꯟꯗ ꯑꯃꯗꯤ ꯅꯣꯡꯃꯩꯅ ꯄꯥꯟꯗꯨꯅ ꯁꯣꯛꯄ ꯁꯤꯕꯁꯤꯡꯒꯤ ꯃꯃꯥꯏ ꯃꯃꯤꯠ ꯃꯐꯝ ꯃꯔꯥꯡ ꯈꯪꯗ꯭ꯔꯕꯁꯤꯡꯁꯨꯅꯤ꯫ ꯑꯁꯤꯗꯁꯨ ꯅꯠꯇꯦ, ꯃꯄꯨꯔꯣꯏꯕꯅ ꯁꯥꯅꯩ ꯌꯨꯅꯩꯔꯒ ꯑꯣꯠ ꯅꯩꯕꯗ ꯍꯦꯟꯖꯤꯟꯗꯨꯅ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯤ ꯀꯌꯥꯒꯤꯁꯨꯅꯤ꯫ ꯊꯣꯏꯆꯠ ꯋꯥꯡꯆꯠꯅꯕꯤ ꯑꯆꯥꯎꯔꯝ ꯄꯥꯝꯕꯤ ꯃꯅꯦꯝ ꯑꯣꯏꯕꯤꯒꯤ ꯃꯤꯅꯣꯠ ꯃꯤꯅꯩ, ꯄꯤꯕꯟ ꯄꯤꯕꯥꯟꯅꯕ ꯋꯥꯉꯥꯡ ꯁꯥꯉꯥꯡꯒꯤ ꯃꯤꯆꯩꯗ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯗꯣꯝ ꯇꯥꯏꯕꯪꯄꯥꯟ ꯋꯥꯡꯃ ꯂꯥꯟꯈ꯭ꯔꯕꯤ ꯂꯥꯏꯔ ꯅꯤꯉꯣꯜ ꯂꯥꯏꯕꯛ ꯊꯤꯔꯕꯤ ꯀꯌꯥꯒꯤ ꯐꯣꯇꯣ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯤ꯫ ꯑꯁꯤꯕ ꯑꯄꯣꯛꯄꯁꯤꯡꯒꯤ ꯃꯔꯛꯇ ꯃꯤꯒꯤ ꯃꯄꯣꯠ ꯍꯨꯔꯥꯟꯕ, ꯂꯝꯆꯠ ꯀꯥꯝꯕꯒꯤꯁꯤꯡꯒꯤꯁꯨꯅꯤ꯫ ꯑꯗꯨꯒ ꯁꯛ ꯐꯖꯕ ꯇꯥꯟꯅꯕꯗ ꯑꯊꯣꯏ ꯑꯍꯦꯟ ꯇꯥꯟꯅꯔꯤꯕꯤ ꯁꯍꯦꯟꯕꯤꯁꯤꯡꯒꯤ ꯐꯖꯕ ꯁꯑꯣꯡ ꯁꯕꯥꯟ ꯁꯥꯊꯦꯛ ꯎꯠꯄꯁꯨ ꯂꯪ ꯉꯥꯟꯅ ꯌꯥꯎꯔꯤ꯫ ꯃꯌꯥꯝꯁꯤ ꯂꯣꯏꯊꯣꯛ ꯂꯣꯏꯁꯤꯟ ꯃꯐꯝ ꯆꯥꯅ ꯊꯝꯕꯗ ꯑꯩ ꯊꯕꯛ ꯆꯤꯟꯗꯨꯅꯇ ꯂꯩ꯫ ꯅꯪꯅ ꯍꯦꯛ ꯍꯩꯖꯕ ꯃꯑꯣꯡꯗ ꯃꯃꯤꯁꯤꯡꯁꯦ ꯏꯊꯣꯛꯂꯝꯃꯨ ꯍꯥꯏꯅ PIBꯗꯒꯤ ꯑꯇꯩꯗꯒꯤ ꯈꯣꯝꯂꯛꯄ ꯏ ꯄꯥꯎꯁꯤꯡꯗꯨ ꯁꯤꯟꯅꯔꯝꯂꯒ ꯃꯥꯗꯤ ꯆꯠꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯜꯂꯤꯉꯩꯗꯗꯤ ꯑꯩ ꯌꯥꯎꯔꯝꯗꯦ, ꯑꯗꯨꯅ ꯑꯩ ꯏ ꯄꯥꯎ ꯏꯕ ꯍꯩꯇꯦ, ꯃꯥꯁꯨ ꯈꯪꯏ, ꯍꯩꯐꯝ ꯂꯩꯇꯕꯒꯤ ꯍꯥꯏꯕꯅꯤ꯫ ꯖꯣꯒꯦꯟ ꯑꯃꯁꯨꯡ ꯕꯤꯕꯟ, ꯃꯈꯣꯏ ꯑꯍꯨꯝ ꯁꯦꯜ ꯄꯨꯊꯣꯛꯃꯤꯟꯅꯕ, ꯆꯦꯟꯃꯤꯟ ꯆꯣꯡꯃꯤꯟꯅꯕ, ꯑꯃꯥꯡ ꯑꯇꯣꯡ ꯊꯧꯗꯣꯛ ꯂꯧꯃꯤꯟꯅꯕ ꯍꯥꯏꯅꯔꯒ ꯄꯨꯊꯣꯛꯃꯤꯟꯅꯈꯤꯕ ꯆꯦꯐꯣꯡꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯗꯤ ꯁꯦꯜꯒꯤ ꯃꯇꯥꯡꯗꯁꯨ ꯊꯧꯗꯥꯡ ꯂꯧꯗ꯭ꯔꯦ꯫ ꯊꯕꯛꯇꯁꯨ ꯑꯃꯅ ꯅꯥꯀꯟ ꯑꯃ ꯄꯨꯕ ꯉꯝꯕ ꯍꯥꯏꯕꯗꯨꯁꯨ ꯑꯃꯠꯇ ꯊꯣꯛꯇ꯭ꯔꯦ꯫ ꯂꯣꯏꯅꯃꯛ ꯃꯥꯅ ꯁꯤꯜ ꯂꯥꯡꯂꯒ ꯇꯧꯕꯗ ꯇꯥꯔꯦ꯫ ꯇꯧꯕꯒꯤꯗꯤ ꯃꯈꯣꯏꯅꯤꯃꯛ ꯊꯕꯛꯁꯤꯗ ꯀꯔꯤꯃꯠꯇ ꯈꯪꯕ ꯅꯠꯇꯦ, ꯃꯥꯇꯅ ꯄꯥꯝꯖꯕꯒꯤ ꯍꯧꯔꯨꯕꯅꯤ꯫ ꯁꯦꯜꯁꯨ ꯑꯗꯨ ꯃꯉꯥꯏ, ꯇꯧꯐꯝ ꯈꯪꯗꯅ ꯉꯥꯎꯆꯠꯅꯔꯤꯕ ꯉꯥꯛꯇꯅꯤ꯫ ꯈꯨꯗꯤꯡꯃꯛ ꯃꯊꯟꯇꯒꯤ ꯑꯣꯏꯔꯛꯄꯅ ꯆꯥꯎꯈꯠꯄ ꯋꯥꯠꯄꯗꯤ ꯃꯁꯥꯅ ꯇꯥꯔꯛꯏ꯫ ꯑꯗꯨꯒ ꯑꯅꯧꯕ ꯑꯋꯣꯏꯕꯅ ꯃꯤꯅ ꯄꯥꯝꯅꯕꯁꯨ ꯋꯥꯠꯂꯤ꯫ ꯃꯗꯨꯗꯒꯤ ꯁꯦꯜ ꯂꯥꯛꯇ꯭ꯔꯕꯁꯨ ꯁꯦꯜ ꯊꯥꯗꯗꯕꯗꯤ ꯌꯥꯗꯦ꯫ ꯁꯦꯜꯒꯤ ꯑꯋꯥꯕꯗꯤ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯒꯅꯤ?
ꯑꯩꯒꯤ ꯅꯥꯗ ꯌꯥꯟꯕ ꯁꯅꯥ ꯐꯥꯎꯕ ꯕꯟꯗꯥꯟ ꯊꯝꯂꯒ ꯁꯤꯖꯤꯟꯅꯩ꯫ ꯑꯗꯨꯕꯨ ꯇꯧꯕ ꯍꯧꯔꯕꯅꯤꯅ ꯃꯥꯏ ꯄꯥꯛꯇꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯃꯥ ꯇꯨꯝꯕ ꯆꯥꯕ ꯆꯪꯗꯦ꯫ ꯄꯥꯎ ꯈꯣꯝꯕ, ꯄꯥꯎ ꯏꯕ ꯅꯝꯕ ꯃꯇꯣꯝꯇꯅꯤ꯫ ꯑꯩꯅ ꯑꯣꯐꯤꯁ ꯁꯪꯕ, ꯑꯣꯐꯤꯁꯇ ꯂꯥꯛꯄ ꯍꯣꯀꯔꯁꯤꯡ, ꯔꯤꯄꯣꯔꯇꯔ, ꯈꯪꯅ ꯆꯥꯟꯅꯕ ꯏꯗꯤꯇꯔ, ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯃꯥꯌꯣꯛꯅꯍꯧꯏ꯫ ꯃꯔꯝ ꯈꯪꯗꯕ ꯑꯩꯉꯣꯟꯗꯗꯤ ꯍꯥꯏꯐꯝ ꯈꯪꯗꯅ ꯋꯥꯏ꯫ ꯃꯈꯣꯏꯅ ꯇꯣꯛꯈꯤꯕ ꯃꯇꯝꯗꯨꯗ ꯑꯩꯅ ꯍꯥꯏ, ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗ ꯆꯦꯐꯣꯡ ꯄꯥꯕꯤꯅꯕ ꯃꯤꯁꯤꯡ ꯋꯥꯠꯂꯤ꯫ ꯃꯁꯤꯗ ꯂꯦꯞꯇꯅ ꯁꯦꯟ ꯊꯥꯗꯅꯕ ꯁꯦꯜ ꯂꯩꯇꯦ꯫ ꯁꯦꯜ ꯋꯥꯠꯄꯅ ꯆꯥꯎꯈꯠꯄ ꯌꯥꯔꯣꯏ꯫ ꯇꯣꯛꯂꯁꯤ꯫ ꯑꯩꯒꯤ ꯋꯥ ꯇꯥꯕꯤꯕꯒꯤ ꯃꯍꯨꯠꯇ ꯃꯥꯅ ꯍꯥꯏ, ꯃꯈꯣꯏ ꯇꯣꯛꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯍꯦꯛꯇ ꯇꯣꯛꯀꯗ꯭ꯔꯥ? ꯊꯕꯛꯁꯤ ꯃꯈꯣꯏꯗꯤ ꯀꯔꯤꯁꯨ ꯈꯪꯕ ꯅꯠꯇꯦ꯫ ꯃꯁꯤ ꯅꯪꯅ ꯍꯦꯟꯅ ꯈꯪꯂꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯑꯩꯒꯤ ꯀꯅꯥ ꯂꯩꯇ꯭ꯔꯕꯁꯨ ꯅꯪꯗꯤ ꯂꯩꯔꯤꯗꯅ꯫ ꯑꯩꯗꯨ ꯃꯥꯏꯀꯩꯗꯨꯗ ꯆꯤꯡꯁꯤꯜꯂꯤ꯫ ꯃꯦꯔꯤ ꯏꯪꯂꯤꯁ ꯁ꯭ꯀꯨꯜꯒꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ, ꯕꯪꯀ ꯍꯥꯠꯄꯒꯤ ꯑꯥꯏꯟꯅ ꯌꯥꯗꯕ ꯌꯥꯎꯔꯣꯏ ꯁꯨꯔꯖꯤꯠ, ꯑꯦꯂꯥꯏꯁ ꯆꯤꯡꯈꯣꯝꯕ ꯄꯨꯂꯤꯁꯅ ꯀꯥꯞꯂꯒ ꯍꯥꯠꯂꯦ꯫ ꯃꯗꯨ ꯄꯥꯔꯨꯕꯗ ꯑꯩꯅ ꯈꯜꯂꯛꯏ, ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯕꯪꯀꯔ ꯑꯔꯣꯟꯕ ꯗꯛ ꯂꯂꯣꯟꯕꯅꯤ꯫ ꯄꯨꯝꯅꯃꯛꯅ ꯈꯪꯅꯔꯕꯅꯤ꯫ ꯗꯛꯅ ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯃꯥꯡꯍꯜꯂꯤ꯫ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯃꯆꯥ ꯀꯥꯏꯅꯕꯒꯤ ꯆꯩꯅꯥ ꯈꯪꯍꯧꯏ꯫ ꯅꯨꯄꯤ ꯑꯉꯥꯡ ꯑꯣꯏꯕꯁꯤꯡꯅ ꯂꯥꯏꯅꯥ ꯄꯛꯄ ꯑꯣꯏꯗꯨꯅ ꯂꯩꯍꯧꯏ꯫ ꯇꯨꯡꯒꯤ ꯌꯨꯝꯕꯤ ꯑꯣꯏꯅ ꯂꯦꯞꯀꯗꯕ ꯅꯍꯥ ꯀꯌꯥꯅ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯌꯦꯡ ꯇꯥꯁꯤꯜꯂꯛꯄꯅ ꯅꯨꯄꯤ ꯃꯆꯥ ꯑꯣꯏꯕ ꯀꯌꯥꯅ ꯂꯨꯍꯣꯡꯅꯕ ꯃꯄꯥ ꯆꯥꯅꯕ ꯅꯨꯄꯥ ꯂꯩꯇꯕꯗꯒꯤ ꯌꯨꯝꯕꯥꯜ ꯂꯝꯕꯤ ꯊꯥꯗꯣꯛꯅꯕꯒꯤ ꯃꯔꯝ ꯑꯣꯏꯍꯜꯂꯤ ꯍꯥꯏꯕꯗ ꯂꯥꯜꯂꯣꯏ꯫ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯕꯨ ꯂꯩꯈꯥ ꯇꯥꯅ ꯃꯥꯡꯍꯜꯂꯤꯕ ꯐꯠꯇ꯭ꯔꯕ ꯃꯍꯤꯛꯀꯤ ꯃꯁꯛ ꯑꯣꯏꯔꯕ ꯃꯤꯑꯣꯏꯕꯕꯨ ꯈꯨꯟꯅꯥꯏꯗꯒꯤ ꯂꯧꯊꯣꯛꯇꯨꯅ ꯃꯥꯡꯍꯟꯈꯤꯕꯗ ꯃꯤꯍꯥꯠꯄꯒꯤ ꯃꯔꯥꯟꯗ ꯍꯥꯠꯇꯣꯛꯄꯤꯔꯕ, ꯑꯉꯝꯕꯅ ꯂꯥꯜꯂꯕꯁꯨ ꯆꯨꯝꯍꯟꯕ, ꯑꯁꯣꯟꯕꯅ ꯆꯨꯝꯂꯕꯁꯨ ꯂꯥꯜꯍꯟꯕ, ꯃꯁꯤꯕꯨ ꯃꯇꯝꯁꯤꯒꯤ ꯆꯠꯅꯐꯝ ꯊꯣꯛꯄ ꯂꯤꯆꯠꯂꯥ? ꯑꯣꯖꯥ ꯂꯣꯌꯥ ꯂꯩꯇ꯭ꯔꯣ? ꯋꯥꯍꯩꯁꯤ ꯈꯪꯇꯥ ꯇꯥꯔꯛꯏ꯫ ꯑꯩ ꯈꯪꯂꯞ ꯇꯧꯏ꯫ ꯑꯖꯤꯠ ꯀꯨꯃꯥꯔ ꯊꯣꯡꯖꯤꯟꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯆꯥꯏꯕ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯤꯉꯩ ꯃꯈꯥꯗ ꯔꯦꯗꯤꯑꯣ ꯁꯦꯝꯕꯒꯤ ꯕꯦ-ꯕꯥ ꯇꯦ-ꯇꯥ ꯂꯥꯡꯕꯅꯦ꯫ ꯏꯁꯩ ꯍꯧꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜꯅꯦ꯫ ꯃꯥꯅ ꯏꯊꯣꯛꯂꯝꯃꯨ ꯍꯥꯏꯅ ꯁꯤꯟꯅꯔꯝꯕꯗꯣ ꯂꯣꯏꯅ ꯀꯥꯎꯊꯣꯛꯂꯨꯔꯕꯅꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯑꯣꯏꯔꯛꯄ ꯈꯔ ꯆꯤꯛꯊꯔꯛꯄꯗꯨꯗ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯥꯅ ꯁꯤꯟꯅꯔꯝꯕ ꯏ ꯄꯥꯎꯁꯤꯡꯗꯨ ꯏꯔꯒꯦꯅ ꯌꯦꯡꯂꯨꯕꯗ ꯑꯩꯅ ꯋꯥꯈꯜ ꯑꯃꯗ ꯂꯩꯔꯨꯔꯦ ꯍꯥꯏꯕꯁꯦ ꯑꯖꯤꯠ ꯀꯨꯃꯥꯔꯅ ꯀꯧꯔꯛꯄꯗ ꯈꯪꯂꯛꯏ꯫ ꯑꯩ ꯇꯊꯛꯅ ꯈꯨꯝꯃꯤ, ꯉꯁꯥꯏ ꯆꯠꯈꯤꯕꯗꯒꯤ ꯍꯜꯂꯛꯇ꯭ꯔꯤꯌꯦ꯫ ꯃꯥꯕꯨ ꯀꯗꯥꯏꯗ ꯆꯠꯀꯅꯤ ꯍꯥꯏꯒꯦ? ꯏꯃꯥꯡ ꯅꯛꯅ ꯂꯦꯞꯁꯤꯜꯂꯛꯏ꯫ ꯌꯨꯒ ꯖꯔꯗꯥ ꯀ꯭ꯋꯥꯒꯤ ꯇꯣꯠꯁꯤꯟꯕ ꯃꯅꯝꯅ ꯑꯩꯕꯨ ꯑꯣꯟꯊꯣꯛꯅ ꯍꯩꯅꯍꯜꯂꯝꯗꯦ꯫ PIBꯗꯁꯨ ꯆꯠꯀꯅꯤ, ꯄ꯭ꯔꯦꯁꯁꯨ ꯌꯧꯒꯅꯤ, ꯐꯣꯇꯣ ꯕ꯭ꯂꯣꯛ ꯁꯥꯕ ꯃꯤꯁꯨ ꯎꯅꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯅꯧꯕ ꯑꯃꯨꯛ ꯄꯨꯊꯣꯛꯀꯗꯧꯔꯤꯕ꯭ꯔꯣ? ꯑꯍꯣꯏ, ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯔꯤ꯫ ꯍꯧꯖꯤꯛꯄꯨ ꯅꯝꯕ ꯂꯣꯏꯔꯕ꯭ꯔꯣ? ꯃꯅꯨꯡꯒꯤ ꯐꯤꯆꯔ ꯑꯥꯔꯇꯤꯀꯜꯈꯩꯗꯤ ꯅꯝꯕ ꯂꯣꯏꯔꯦ꯫ ꯃꯥꯅ ꯑꯃꯁꯨ ꯆꯦꯜꯂꯤꯉꯩꯗ ꯃꯤꯅ ꯍꯥꯟꯈꯤꯅꯤꯅꯦ꯫ ꯑꯗꯨꯅꯦ ꯑꯩꯈꯣꯏꯁꯨ ꯈꯟꯅꯔꯤꯕꯅꯤ꯫ ꯏꯁꯨ ꯈꯨꯗꯤꯡꯒꯤ ꯃꯤꯅ ꯍꯥꯟꯈꯤꯗꯅ ꯅꯝꯗꯅ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯅꯤ꯫ ꯃꯤ ꯈꯔ ꯊꯝꯗꯅ ꯊꯕꯛ ꯁꯤꯟꯇꯣꯛꯅꯔꯕꯗꯤ ꯐꯒꯗꯕ꯫ ꯄꯥꯎꯁꯨ ꯃꯥꯅ ꯈꯣꯝꯕ, ꯄ꯭ꯔꯦꯁꯁꯨ ꯃꯥꯅ ꯄꯥꯅ ꯊꯕꯛ ꯑꯃꯠꯇ ꯅꯪꯉꯔꯣꯏꯅꯦ꯫ ꯑꯆꯨꯝꯕꯅꯤ, ꯃꯗꯨꯃꯛ ꯇꯧꯔꯤꯕꯅꯤ꯫ ꯑꯗꯨꯗ ꯁꯦꯜ ꯐꯪꯂꯣꯏꯗꯕ ꯊꯕꯛꯇꯣ ꯊꯧꯗꯥꯡ ꯌꯥꯃꯤꯟꯅꯁꯤ ꯍꯥꯏꯕꯗ ꯌꯥꯕ ꯀꯅꯥꯁꯨ ꯂꯩꯇꯦꯅꯦ꯫ ꯇꯧꯕꯕꯨꯗꯤ ꯑꯍꯥꯟꯕ ꯍꯥꯏꯕꯁꯤ ꯃꯁꯤ ꯉꯥꯛꯇꯅꯤ꯫ ꯌꯥꯔꯤꯃꯈꯩ ꯃꯌꯥꯝꯗꯒꯤ ꯍꯥꯟꯅ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯕ꯫ ꯄꯥꯎꯁꯤ ꯌꯥꯔꯤꯃꯈꯩ ꯐꯖꯍꯜꯂꯕ ꯑꯗꯨꯝ ꯆꯠꯀꯅꯤꯗ꯫ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯔꯨꯔꯒ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ꯫ ꯀꯔꯤꯒꯨꯝꯕ ꯀꯥꯞꯅꯕ ꯈꯔ ꯊꯣꯛꯇꯨꯅ ꯃꯤꯁꯤ ꯃꯤꯅꯥꯒꯤ ꯄꯥꯎ ꯌꯥꯎꯔꯕ, ꯔꯦꯞ ꯀ꯭ꯔꯥꯏꯝꯒꯨꯝꯕꯁꯤꯡꯒꯤ ꯄꯥꯎꯒ ꯌꯥꯎꯔꯕꯗꯤ ꯑꯁꯨꯝ ꯇꯥꯅꯕꯁꯨ ꯌꯥꯎꯏ꯫ ꯔꯦꯞ ꯀ꯭ꯔꯥꯏꯝ ꯍꯥꯏꯕ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯑꯩꯅ ꯍꯥꯟꯅ ꯍꯩꯅꯔꯝꯗꯕꯗꯒꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯩꯅꯔꯛꯇ꯭ꯔꯦ꯫ ꯁ꯭ꯋꯥꯏ ꯂꯥꯎꯕ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯏ꯫ ꯃꯥꯅ ꯀꯔꯤ ꯇꯧꯔꯛꯄ ꯌꯥꯕ, ꯑꯩꯅ ꯀꯔꯤ ꯇꯧꯕ? ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛꯇꯣ ꯊꯣꯛꯂꯕꯗꯤ ꯆꯦꯐꯣꯡ ꯀꯌꯥꯒꯤ ꯂꯩꯃꯥꯏꯗ ꯑꯩꯒꯤ ꯃꯤꯡꯒ ꯂꯣꯏꯅꯅ ꯍꯥꯞꯄꯗꯤ ꯁꯣꯏꯗꯦ꯫
ꯏꯁꯣꯔ ꯏꯕꯨꯡꯉꯣ ꯃꯗꯨꯗꯗꯤ ꯊꯣꯛꯍꯟꯕꯤꯒꯅꯨ ꯄꯨꯡꯗ ꯏꯁꯣꯔꯕꯨ ꯆꯦꯠꯅ ꯅꯤꯡꯖꯩ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 8 ꯂꯣꯝꯗꯅꯤ ꯇꯥꯔꯤꯕ ꯑꯗꯨꯕꯨ ꯗꯤꯁꯦꯝꯕꯔ ꯇꯈꯥꯏ ꯂꯥꯟꯁꯤꯜꯂꯛꯄ ꯑꯣꯏꯕꯅ ꯅꯨꯃꯤꯠ ꯇꯥꯈꯤꯕ ꯀꯨꯏꯔꯣꯏ ꯅꯤꯡꯏ ꯃꯇꯝ ꯐꯠꯇꯕꯅ ꯀꯨꯡꯅ ꯆꯦꯜꯂꯝꯕ ꯒꯥꯔꯤ ꯂꯜꯂꯛꯂꯦ ꯅꯤꯟꯅ ꯇꯥꯔꯝꯕ ꯃꯤꯈꯣꯜ ꯆꯤꯛ ꯆꯤꯛ ꯇꯧꯔꯛꯂꯦ ꯃꯈꯥꯗ ꯍꯥꯡꯂꯤꯕ ꯗꯨꯀꯥꯟ ꯀꯌꯥ ꯊꯣꯡ ꯂꯣꯟꯅꯈ꯭ꯔꯦ ꯏꯁꯩ ꯍꯧꯅ ꯈꯣꯡꯂꯝꯕꯁꯤꯡ ꯂꯦꯞꯈ꯭ꯔꯦ ꯑꯗꯨꯛ ꯊꯦꯡꯅ ꯐꯥꯎ ꯃꯥꯗꯤ ꯂꯥꯛꯄ ꯃꯔꯩꯇ꯭ꯔꯦ ꯑꯩ ꯃꯥꯕꯨ ꯑꯣꯟꯊꯣꯛꯅ ꯁꯥꯎꯅꯤꯡꯂꯛꯏ ꯊꯪꯅꯕ ꯀꯥꯒꯤ ꯃꯍꯩꯔꯣꯏ ꯅꯨꯄꯥ ꯃꯆꯥꯁꯤꯡ ꯑꯗꯨꯕꯨ ꯃꯌꯨꯝꯗ ꯆꯠꯅꯈꯤꯕꯒꯤ ꯃꯄꯥꯜꯒꯤ ꯄꯨꯅꯥꯗ ꯁꯣ ꯂꯣꯟꯁꯤꯜꯂꯤ ꯑꯖꯤꯠ ꯀꯨꯃꯥꯔꯗꯨ ꯃꯤ ꯂꯥꯛꯄꯁꯤꯡ ꯐꯝꯅꯕ ꯃꯄꯥꯟꯗ ꯊꯥꯔꯤꯕ ꯐꯥꯟꯁꯥꯡꯗ ꯐꯝꯈ꯭ꯔꯦ ꯇꯦꯕꯜꯗꯒꯤ ꯂꯥꯏꯔꯤꯛ ꯑꯃ ꯂꯧꯔꯒ ꯉꯥꯏꯍꯥꯛ ꯄꯥꯔꯤꯕ꯭ꯔꯥ ꯌꯦꯡꯂꯤꯕ꯭ꯔꯥ ꯇꯧꯔꯝꯕꯅꯤ ꯂꯥꯛꯃꯟꯗꯕꯗꯨꯗ ꯇꯜꯂꯛꯂ ꯃꯥꯜꯂꯦ ꯆꯠꯂꯒꯦꯅ ꯆꯠꯈ꯭ꯔꯦ ꯃꯗꯨꯗ ꯑꯩꯒꯤ ꯋꯥꯈꯜ ꯂꯩꯇꯥꯍꯧꯏ ꯃꯥ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯊꯣꯡ ꯂꯣꯟꯁꯤꯜꯂꯦ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯗ ꯍꯪꯒꯦ ꯈꯟꯗ꯭ꯔꯦ ꯄꯥꯎ ꯏꯒꯦꯁꯨ ꯈꯟꯗ꯭ꯔꯦ ꯃꯥꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤ ꯃꯇꯧꯅꯣ ꯑꯩꯅ ꯇꯧꯔꯤꯕꯁꯤꯅ ꯀꯔꯤꯅꯣ ꯃꯁꯤꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯇꯧꯈꯤꯒꯗꯧꯔꯤꯕ ꯑꯌꯨꯛ ꯄꯨꯡ 10ꯗꯒꯤꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯗꯥꯏꯗ ꯂꯩꯔꯤꯕ ꯋꯥꯈꯜꯁꯤꯗ ꯍꯟꯅ ꯍꯟꯅ ꯈꯟꯗꯨꯅ ꯂꯩꯔꯦ ꯑꯗꯨꯒꯨꯝꯕ ꯑꯊꯦꯡꯕ ꯅꯨꯃꯤꯠꯁꯤꯡꯗꯤ ꯃꯥꯒꯤ ꯑꯄꯣꯛꯄꯤꯅ ꯏꯕꯥꯅꯤꯕꯨ ꯅꯤꯡꯊꯤꯅ ꯉꯥꯡꯗꯦ ꯅꯈꯣꯏꯅ ꯄꯥꯜꯂꯤꯕ ꯖꯨꯝꯕꯥꯟꯁꯤꯕꯨ ꯀꯔꯤꯅꯣ ꯂꯩꯀꯥꯏꯁꯤꯅ ꯀꯔꯤ ꯍꯥꯏꯅꯔꯝꯒꯗꯧꯔꯤꯕꯅꯣ ꯅꯨꯄꯥꯅ ꯇꯧꯔꯒ ꯅꯨꯄꯤꯅ ꯈꯝꯖꯤꯟꯕ꯭ꯔꯥ ꯍꯥꯏꯔꯒ ꯅꯈꯣꯏꯅꯤ ꯃꯥꯟꯅꯗꯅ ꯆꯠꯂꯤꯕ ꯂꯤꯆꯠꯇꯨꯕꯨ ꯀꯔꯤ ꯂꯤꯆꯠꯅꯣ ꯃꯤꯅ ꯇꯧꯅꯗꯕ ꯃꯇꯧꯁꯦ ꯑꯐꯕ ꯑꯣꯏꯗꯕꯅꯤ ꯋꯥꯍꯩꯗꯤ ꯈꯔꯗꯅꯤ ꯄꯦꯟꯗꯕ ꯄꯥꯝꯗꯕꯗꯤ ꯌꯧꯔꯕꯅꯤ ꯅꯨꯄꯤꯅ ꯃꯄꯥꯟ ꯊꯣꯛꯄ ꯄꯥꯝꯖꯗꯕ ꯃꯥꯒꯤ ꯃꯐꯝꯗꯗꯤ ꯅꯨꯄꯥꯒꯤ ꯃꯇꯨꯡ ꯏꯜꯂꯨꯕ ꯑꯩꯕꯨꯅ ꯍꯦꯟꯅ ꯁꯥꯎꯅꯤꯡꯂꯤꯕꯅꯤ ꯃꯗꯨ ꯑꯩꯁꯨ ꯈꯪꯏ ꯑꯩ ꯏꯁꯥꯅ ꯄꯥꯝꯕꯁꯨ ꯅꯠꯇꯦ ꯏꯅꯦꯝꯒꯤ ꯋꯥꯉꯥꯡꯗꯨꯗ ꯑꯩꯒꯤ ꯏꯀꯥꯏꯕꯁꯨ ꯌꯧꯔꯕꯅꯤ ꯃꯥꯗꯤ ꯃꯃꯥꯅ ꯉꯥꯡꯏ ꯍꯥꯏꯕꯒꯤꯁꯨ ꯏꯀꯥꯏꯕ ꯄꯣꯛꯇꯦ ꯑꯍꯣꯡꯕꯁꯨ ꯂꯩꯇꯦ ꯇꯨꯃꯤꯟꯅ ꯂꯩꯕ ꯃꯥꯅ ꯇꯧꯒꯗꯕꯗꯨ ꯇꯧꯕꯅꯤ ꯑꯩ ꯆꯠꯂꯔꯣꯏ ꯍꯥꯏꯔꯨꯕꯗꯗ ꯃꯥꯅ ꯍꯥꯏꯔꯛꯏ ꯊꯕꯛ ꯍꯥꯏꯕꯁꯤ ꯍꯧꯔꯛꯄꯗꯗꯤ ꯑꯣꯏꯗꯧ ꯃꯥꯟꯗꯕ ꯉꯥꯛꯇꯅꯤ ꯑꯌꯦꯠꯄ ꯑꯊꯤꯡꯕ ꯀꯌꯥꯅꯤ ꯃꯥꯏ ꯄꯥꯛꯀꯦ ꯍꯥꯏꯔꯕꯗꯤ ꯄꯨꯝꯅꯃꯛ ꯃꯥꯌꯣꯛꯅꯕ ꯇꯥꯕꯅꯤ ꯅꯪ ꯐꯥꯎꯕꯅ ꯅꯤꯡꯍꯟꯅꯔꯛꯂꯕꯗꯤ ꯑꯩꯒꯤ ꯀꯅꯥ ꯂꯩꯒꯅꯤ ꯑꯋꯥ ꯑꯅꯥ ꯁꯔꯨꯛ ꯌꯥꯃꯤꯟꯅꯕ ꯑꯗꯨꯕꯨ ꯅꯠꯇ꯭ꯔꯥ ꯅꯨꯄꯥ ꯅꯨꯄꯤ ꯍꯥꯏꯅꯔꯤꯕꯁꯤꯕꯣ ꯅꯨꯄꯥ ꯅꯨꯄꯤꯒꯤ ꯋꯥꯍꯟꯊꯣꯛ ꯈꯪꯂꯕꯁꯨ ꯅꯨꯄꯥ ꯑꯅꯝ ꯀꯟꯕꯒꯤ ꯅꯨꯄꯤ ꯑꯣꯏꯔꯨꯕ ꯑꯩꯁꯦ ꯐꯨꯠꯕꯣꯜ ꯁꯥꯟꯅꯔꯣꯏꯁꯤꯡꯒꯤ ꯀꯥꯎꯅꯕ ꯕꯣꯜꯗꯨ ꯑꯣꯏꯕ ꯇꯥꯕꯅꯤ ꯃꯥ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯄꯥꯎ ꯂꯧꯕ ꯆꯠꯂꯤ ꯑꯔꯥꯞꯄ ꯑꯅꯛꯄ ꯃꯐꯝ ꯀꯌꯥꯗ ꯐꯤꯖꯣꯜ ꯅꯥꯟꯗꯕ ꯌꯥꯗꯦ ꯒꯥꯔꯤ ꯊꯥꯎ ꯍꯥꯟꯗꯕ ꯌꯥꯗꯦ ꯄꯨꯝꯅꯃꯛ ꯁꯦꯜꯅꯤ ꯃꯇꯝꯅꯤ ꯀꯥꯟꯅꯕ ꯈꯪꯗꯦ ꯀꯥꯟꯅꯗꯕ ꯈꯪꯗꯦ ꯄꯨꯊꯣꯛꯄꯗꯤ ꯍꯦꯛꯇ ꯊꯦꯡꯊꯍꯧꯏ ꯍꯣꯠꯅꯔꯨꯕꯒꯤ ꯃꯍꯩ ꯑꯔꯦꯝꯕ ꯇꯥꯗꯨꯅ ꯇꯣꯛꯏ ꯊꯦꯡꯂ ꯃꯥꯜꯂꯦ ꯍꯥꯏꯔꯨꯔꯦ ꯏꯇꯣꯝꯇꯅ ꯂꯣꯏꯅ ꯉꯝꯕ꯭ꯔꯥ ꯏꯕꯥꯅꯤ ꯈꯟꯅꯔꯒ ꯇꯣꯛꯏ ꯑꯩꯈꯣꯏꯒꯤ ꯍꯣꯀꯔꯁꯤꯡꯅ ꯍꯥꯏ ꯇꯥꯃꯣꯒꯤ ꯅꯩꯅꯗꯨꯅ ꯏꯕ ꯈꯨꯏꯁꯤ ꯃꯤꯅ ꯄꯥꯝꯅꯕ ꯋꯥꯠꯂꯤ ꯋꯥꯍꯩ ꯌꯥꯛ ꯌꯥꯛ ꯂꯥꯎꯕ ꯄꯥꯎ ꯈꯨꯏꯁꯤꯅ ꯑꯌꯥꯝꯕꯅ ꯄꯥꯝꯅꯩ ꯃꯤꯅ ꯄꯥꯝꯒꯗꯕ ꯃꯑꯣꯡꯗ ꯏꯁꯤꯅꯦ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯌꯥꯝꯅ ꯆꯠꯈ꯭ꯔꯒ ꯂꯣꯏꯔꯦ ꯃꯥꯗꯤ ꯃꯤꯅ ꯄꯥꯝꯅꯕꯒꯤꯗꯃꯛ ꯍꯦꯟꯖꯤꯟꯕ ꯋꯥꯍꯩ ꯋꯥꯇꯥꯅ ꯄꯥꯎ ꯏꯕ ꯄꯥꯝꯗꯦ ꯑꯃꯨꯛꯇꯤ ꯌꯥꯑꯣꯂꯣꯏꯁꯤꯡꯅ ꯄꯥꯏꯈꯠꯂꯛꯄ ꯊꯕꯛꯁꯤꯡꯒꯤ ꯃꯔꯝꯗ ꯈꯔ ꯈꯣꯏꯖꯪꯅ ꯏꯔꯨꯏ ꯁꯦꯟꯖꯥ ꯊꯨꯝꯖꯥ ꯇꯧꯕ ꯊꯤꯡꯕ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯂꯂꯣꯟꯕꯁꯤꯡ ꯋꯥꯔꯛꯄ ꯑꯃꯗꯤ ꯅꯨꯄꯤꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯍꯟꯕꯁꯤꯡ ꯆꯩꯔꯥꯛ ꯄꯤꯕ ꯃꯥꯡꯊꯔꯛꯂꯕ ꯈꯨꯟꯅꯥꯏꯕꯨ ꯀꯟꯕꯅꯤ ꯍꯥꯏꯕꯗ ꯃꯤꯠꯌꯦꯡ ꯊꯝꯗꯨꯅ ꯈꯨꯏꯗꯨ ꯑꯄꯥꯕꯁꯤꯡꯅ ꯄꯥꯝꯅꯕ ꯍꯥꯏꯕꯗꯨ ꯊꯣꯛꯂꯨꯔ ꯃꯥꯜꯂꯦ ꯄꯥꯝꯅꯈꯤ ꯑꯣꯐꯤꯁꯀꯤ ꯀꯣꯐꯤ ꯂꯩꯔꯔꯣꯏꯗꯕ ꯁꯝꯅꯥꯗ ꯂꯤꯠꯂꯤ ꯃꯌꯥꯝꯅ ꯄꯥꯝꯅꯕꯗꯨ ꯃꯍꯥꯛ ꯅꯨꯡꯉꯥꯏꯈꯤ ꯑꯗꯨꯕꯨ ꯀꯣꯛ ꯁꯥꯕꯗꯤ ꯄꯨꯂꯤꯁꯅ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯇꯣꯏꯅ ꯀꯧꯕꯗꯨꯅꯤ ꯃꯇꯨꯡꯗꯗꯤ ꯑꯁꯤꯒꯨꯝꯕ ꯈꯨꯏꯁꯤ ꯏꯒꯅꯨ ꯊꯤꯡꯈꯤ ꯑꯐꯕ ꯊꯕꯛꯇꯨ ꯐꯩ ꯍꯥꯏꯔꯨꯕꯇꯅꯤ ꯑꯗꯨꯕꯨ ꯍꯥꯏꯕ ꯌꯥꯗꯦꯅ ꯊꯤꯡꯕꯗꯨꯗꯤ ꯃꯍꯥꯛ ꯏꯗꯤꯇꯔ ꯑꯣꯏꯕ ꯇꯣꯛꯅꯤꯡꯈꯤ ꯏꯗꯤꯇꯔ ꯑꯃꯒꯤ ꯅꯤꯡꯇꯝꯕ ꯐꯪꯍꯟꯗꯕ ꯑꯥꯏꯟ ꯂꯣꯕꯨ ꯁꯤꯖꯤꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯕ ꯂꯝꯗꯝꯁꯤꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯍꯥꯏꯕꯁꯤꯕꯨ ꯀꯔꯤꯅꯣ ꯀꯅꯥꯒꯤꯅꯣ ꯃꯇꯣꯝꯇ ꯃꯀꯣꯛ ꯉꯥꯎꯕ ꯃꯈꯩ ꯈꯟꯈꯤ
ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯍꯥꯛ ꯆꯦꯐꯣꯡ ꯊꯥꯗꯣꯛꯂꯦ꯫ ꯃꯥꯅꯕꯨ ꯅꯤꯡꯍꯟꯅꯔꯛꯂꯕ ꯄꯥꯝꯂꯛꯇ꯭ꯔꯕ ꯍꯥꯏꯅꯕꯒ ꯅꯪꯍꯧꯗꯦ꯫ ꯅꯤꯡꯉꯛꯄꯗ ꯍꯥꯏꯅꯕ ꯈꯟꯅꯕ ꯌꯥꯗꯕꯅ ꯃꯄꯨꯡ ꯐꯥꯗꯕ ꯊꯕꯛ ꯀꯌꯥꯒꯤ ꯃꯄꯨ ꯑꯣꯏꯔꯤꯕꯅꯤ꯫ ꯀꯥꯡꯈꯣꯡ ꯆꯥꯏꯕ ꯄꯨꯟꯁꯤ ꯃꯍꯤꯡꯗ ꯂꯦꯜꯂꯤꯕꯅꯤ꯫ ꯃꯁꯤꯗ ꯃꯍꯥꯛ ꯅꯤꯡꯕ ꯀꯥꯏꯔꯦ ꯍꯥꯏꯕꯁꯨ ꯂꯩꯇꯦ꯫ ꯆꯦꯐꯣꯡ ꯊꯥꯗꯣꯛꯄꯒꯤꯗꯤ ꯃꯍꯥꯛ ꯊꯕꯛ ꯀꯣꯝꯂꯦ꯫ ꯊꯕꯛ ꯀꯣꯝꯕ ꯃꯇꯝ ꯁꯪꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯕꯤꯁꯅꯨꯄꯨꯔꯗ ꯂꯩꯕ ꯃꯥꯒꯤ ꯃꯔꯨꯞ ꯁꯨꯔꯦꯁꯀꯤ ꯃꯅꯥꯛꯇ ꯃꯔꯛ ꯃꯔꯛꯇ ꯍꯦꯛ ꯍꯦꯛ ꯆꯠꯂꯤ꯫ ꯆꯦꯐꯣꯡ ꯇꯧꯔꯤꯉꯩ ꯃꯇꯝꯗ ꯃꯥꯏꯀꯩ ꯑꯗꯣꯝꯒꯤ ꯑꯣꯏꯕ ꯏ ꯄꯥꯎ ꯐꯥꯎꯕꯗ ꯑꯆꯧꯕ ꯃꯇꯦꯡ ꯄꯤꯕꯤꯔꯛꯈꯤꯕ ꯂꯦꯛꯐꯝ ꯆꯥꯐꯝ ꯑꯣꯏꯕ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞꯅꯤ ꯁꯨꯔꯦꯁ꯫ ꯅꯨꯡꯊꯤꯟ ꯊꯦꯡꯊꯔꯞ ꯇꯧꯕꯗꯅꯤ ꯏꯅꯦꯝꯄꯣꯛꯅ ꯆꯥ ꯊꯛꯀꯦ ꯍꯥꯏꯗꯨꯅ ꯑꯩ ꯆꯥ ꯂꯣꯟꯗꯨꯅ ꯂꯩ꯫ ꯃꯇꯝꯗꯨꯗ ꯃꯄꯥꯟꯗ ꯅꯨꯄꯥ ꯑꯃ ꯂꯥꯛꯄꯒꯤ ꯃꯈꯣꯟ ꯇꯥꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯏꯅꯦꯝꯄꯣꯛ ꯆꯪꯂꯛꯏ꯫ ꯑꯩꯒꯤ ꯏꯃꯥꯡꯗ ꯏꯟꯚꯦꯂꯞ ꯑꯃ ꯊꯥꯗꯔꯝꯂꯒ ꯍꯥꯏꯔꯛꯏ, ꯁꯨꯔꯦꯁ ꯂꯥꯛꯂꯝꯕꯅꯤ, ꯃꯥꯅ ꯄꯤꯔꯝꯕꯅꯤ, ꯂꯣꯌꯥꯗ ꯄꯤꯌꯨ꯫ ꯃꯥ ꯃꯐꯝ ꯀꯗꯥꯏꯗꯅꯣ ꯆꯠꯀꯗꯕ ꯂꯩ, ꯐꯝꯕ ꯌꯥꯗꯦꯅ ꯆꯠꯈ꯭ꯔꯦ꯫ ꯑꯩꯅ ꯆꯥ ꯂꯣꯟꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯃꯥꯁꯨ ꯄꯔꯞ ꯄꯔꯞ ꯆꯪꯂꯛꯏ꯫ ꯃꯄꯥꯟꯗꯒꯤ ꯃꯥꯒꯤ ꯑꯄꯣꯛꯄꯤꯅ ꯍꯥꯏꯔꯛꯂꯕꯅꯤꯅ ꯑꯩꯉꯣꯟꯗ ꯀꯔꯤꯁꯨ ꯍꯪꯗꯅ ꯏꯟꯚꯦꯂꯞꯇꯨ ꯂꯧꯈꯠꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯗ ꯑꯩꯅ ꯁꯨꯔꯦꯁꯀꯤ ꯆꯤꯊꯤꯗꯨ ꯀꯔꯤ ꯍꯥꯏꯔꯨꯕꯅꯣ ꯍꯪꯂꯨꯕꯗ ꯍꯌꯦꯡ ꯃꯈꯣꯏꯔꯣꯝꯗ ꯂꯥꯛꯎ ꯍꯥꯏ꯫ ꯑꯩ ꯀꯔꯤꯁꯨ ꯈꯜꯂꯨꯗꯕꯅ ꯌꯦꯡꯒꯦ ꯍꯥꯏꯔꯨꯗ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯒ ꯃꯍꯥꯛ ꯁꯨꯔꯦꯁ ꯍꯣꯏꯗ ꯆꯠꯈꯤ꯫ ꯃꯊꯪ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯠ ꯇꯥꯕꯨꯡ ꯇꯥꯕꯨꯡ ꯇꯧꯕꯗ ꯆꯪꯂꯛꯏ꯫ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗꯨ ꯎꯕꯗ ꯑꯩ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯃ ꯐꯥꯎꯏ꯫ ꯃꯥꯡꯒꯣꯜ ꯀꯥꯈꯠꯂꯒ ꯑꯩꯕꯨ ꯏꯃꯨꯡꯗ ꯆꯪꯂꯛꯎ ꯍꯥꯏꯅ ꯃꯈꯨꯠ ꯈꯠꯂꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯑꯩꯁꯨ ꯆꯪꯂꯦ꯫ ꯃꯍꯥꯛ ꯇꯧꯐꯝ ꯈꯪꯗꯕ ꯃꯑꯣꯡꯗ ꯐꯃꯨꯡ ꯃꯆꯤꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯁꯨ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯐꯝꯂꯦ꯫ ꯃꯥꯅ ꯁꯣꯟꯊꯥꯡꯅꯅ ꯍꯥꯏꯔꯛꯏ, ꯃꯦꯗꯥꯝ, ꯅꯪ ꯐꯤꯡꯒꯠꯀꯅꯨ, ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ꯫ ꯃꯥꯒꯤ ꯃꯥꯏꯊꯣꯡ, ꯃꯥꯒꯤ ꯈꯣꯟꯖꯦꯜ ꯑꯃꯗꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯑꯩ ꯀꯔꯤꯅꯣ ꯈꯟꯅ ꯂꯥꯡꯇꯛꯅꯩ꯫ ꯂꯥꯡꯇꯛꯅꯕꯗꯨ ꯐꯥꯊꯔꯒ ꯍꯪꯉꯤ, ꯀꯔꯤ ꯋꯥꯅꯣ, ꯀꯔꯤ ꯇꯧꯔꯒꯦ? ꯃꯇꯥꯡꯅ ꯌꯥꯗꯗꯅ ꯑꯩ ꯁꯔꯗꯥꯔꯗ ꯄꯨꯔꯛꯂꯦ꯫ ꯑꯩ ꯃꯗꯨ ꯍꯦꯛ ꯇꯥꯕꯒ ꯑꯉꯛꯄ ꯑꯃꯗꯤ ꯁꯥꯎꯅꯤꯡꯕꯅ ꯏꯁꯥꯁꯦ ꯂꯩꯇꯥꯐꯝ ꯈꯪꯈꯤꯗꯦ꯫ ꯁꯥꯎꯅ ꯍꯪꯈꯤ, ꯑꯁꯦꯡꯕꯔꯥ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ? ꯑꯁꯦꯡꯕꯅꯤ, ꯏꯁꯣꯔ ꯁꯥꯈꯤ, ꯑꯩ ꯇꯁꯦꯡꯅ ꯁꯣꯏꯕꯅꯤ꯫ ꯃꯦꯗꯥꯝ, ꯅꯪ ꯑꯩꯕꯨ ꯉꯥꯛꯎ꯫ ꯃꯥꯒꯤ ꯃꯈꯨꯠ ꯑꯅꯤꯅ ꯑꯩꯒꯤ ꯈꯨꯠ ꯑꯅꯤꯃꯛ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯤ꯫ ꯑꯩ ꯃꯥꯒꯤ ꯃꯈꯨꯠꯇꯨ ꯁꯥꯎꯅ ꯀꯟꯊꯣꯛꯏ꯫ ꯈꯨꯗꯛ ꯑꯗꯨꯃꯛꯇꯗ ꯑꯩꯒꯤ ꯋꯥꯈꯜꯗ ꯃꯥ ꯑꯩꯒꯤ ꯀꯅꯥꯁꯨ ꯅꯠꯇ꯭ꯔꯕꯒꯨꯝ ꯈꯜꯂꯛꯈꯤ꯫ ꯑꯗꯨꯕꯨ ꯄꯨꯛꯅꯤꯡ ꯐꯥꯊꯅꯕ ꯍꯣꯠꯅꯔꯒ ꯍꯪꯈꯤ, ꯀꯗꯥꯏꯗ ꯊꯝꯃꯝꯃꯤ? ꯑꯩꯒꯤ ꯇꯅꯤꯛ ꯇꯅꯤꯛꯄ ꯈꯣꯟꯖꯦꯜ, ꯂꯩꯇꯥꯐꯝ ꯈꯪꯗꯕ ꯏꯇꯧꯗꯨꯗ ꯃꯥꯁꯨ ꯇꯧꯐꯝ ꯈꯪꯈꯤꯗꯦ꯫ ꯑꯩꯕꯨ ꯊꯦꯝꯖꯤꯟꯗꯨꯅ ꯍꯥꯏ, ꯅꯪ ꯁꯥꯎꯅꯤꯡꯕꯅ ꯅꯁꯥꯗꯣ ꯀꯔꯤꯅꯣꯃ ꯇꯧꯔꯦ꯫ ꯑꯩ ꯈꯪꯏ, ꯁꯥꯎꯅꯤꯡꯒꯅꯤ ꯍꯥꯏꯕ, ꯁꯥꯎꯅꯤꯡꯐꯝ ꯊꯣꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯑꯃꯨꯛꯇꯪꯗꯤ ꯇꯞꯊꯈꯣ꯫ ꯑꯩꯅ ꯄꯨꯔꯛꯂꯤꯕꯁꯦ ꯀꯔꯤꯅꯣ ꯈꯪꯗꯅꯗꯤ ꯇꯞꯅ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ꯫ ꯏꯆꯦꯇꯣꯟ ꯊꯋꯥ ꯍꯣꯏꯗ ꯊꯝꯃꯝꯕꯅꯤ꯫ ꯑꯩ ꯈꯪꯏ, ꯁꯨꯔꯦꯁ ꯍꯣꯏ ꯃꯅꯥꯛꯇꯒꯤꯅꯤ, ꯃꯥꯅ ꯅꯍꯥꯟꯋꯥꯏ ꯇꯝꯈꯤ꯫ ꯑꯩ ꯁꯥꯎꯅꯤꯡꯕꯅ ꯏꯁꯥꯁꯦ ꯐꯥꯊꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯁꯥꯎꯅ ꯍꯥꯏ, ꯅꯪꯕꯨ ꯀꯣꯏꯗꯦ ꯍꯥꯏꯕꯗꯥꯏꯅꯦ? ꯑꯩ ꯇꯁꯦꯡꯅ ꯀꯣꯏꯗꯦ, ꯂꯛꯅꯕꯗꯤ ꯂꯛꯅꯩ, ꯃꯗꯨ ꯄꯨꯝꯕ ꯅꯪꯉꯣꯟꯗ ꯂꯣꯏꯅ ꯇꯝꯈꯤꯕꯗꯨꯅꯤ꯫ ꯑꯗꯨꯒꯕꯨ ꯉꯁꯤ ꯀꯔꯝꯅ ꯄꯨꯔꯛꯂꯤꯕꯅꯣ ꯍꯥꯏꯕ? ꯃꯥꯒ ꯑꯩꯒ ꯃꯔꯤ ꯂꯩꯅꯩ, ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯩꯅ ꯊꯑꯣꯏꯕꯤꯗ꯭ꯔꯦꯅ ꯃꯃꯥꯟꯅꯕꯁꯤꯡꯅ ꯂꯛꯅꯕꯗ ꯃꯥ ꯃꯄꯥꯟ ꯊꯣꯛꯄ ꯉꯝꯗ꯭ꯔꯦꯌꯦ꯫ ꯃꯕꯨꯡꯅꯁꯨ ꯉꯥꯡꯕꯗ ꯂꯣꯏꯔꯦꯌꯦ꯫ ꯑꯗꯨꯗ ꯃꯥ ꯃꯇꯣꯝꯇ ꯁꯤꯖꯔꯅꯦꯅ ꯆꯥꯛ ꯆꯥꯗꯕ ꯅꯨꯃꯤꯠ 5ꯅꯤ ꯁꯨꯔꯦꯌꯦ꯫ ꯃꯃꯥꯅ ꯑꯩꯉꯣꯟꯗ ꯊꯦꯝꯕꯤꯌꯨ, ꯆꯥꯛ ꯆꯥꯍꯟꯕꯤꯌꯨ ꯍꯥꯏ꯫ ꯑꯩꯁꯨ ꯊꯦꯝꯕ ꯌꯥꯕ ꯊꯦꯝꯃꯦ, ꯌꯥꯗ꯭ꯔꯦ꯫ ꯁꯤꯕ ꯊꯣꯛꯂꯕꯗꯤ ꯑꯩ ꯆꯦꯟꯅꯒꯗꯧꯔꯤꯕꯅꯤ꯫ ꯀꯔꯤ ꯇꯧꯔꯒ ꯆꯥꯅꯒꯅꯤ ꯍꯪꯕꯗ ꯅꯈꯣꯏꯗ ꯂꯩꯔꯕꯗꯤ ꯏꯀꯥꯏꯕ ꯀꯣꯛꯀꯅꯤ ꯍꯥꯏꯔꯦ꯫ ꯄꯨꯔꯛꯂꯤꯕꯁꯤ ꯅꯠꯇꯅ ꯀꯔꯤ ꯇꯧꯅꯤ? ꯊꯧꯗꯣꯛꯇꯣ ꯃꯥꯅ ꯍꯦꯛ ꯍꯦꯛ ꯇꯝꯂꯝꯕ ꯆꯦꯐꯣꯡꯗ ꯍꯥꯞꯅꯕ ꯊꯧꯗꯣꯛꯀꯤ ꯋꯥꯔꯤꯒ ꯃꯥꯜꯂꯤ꯫
ꯆꯦꯐꯣꯡꯒꯤ ꯄꯥꯎꯁꯨ ꯄꯨꯟꯁꯤꯒꯤ ꯑꯁꯦꯡꯕ ꯊꯧꯗꯣꯛꯀꯤ ꯄꯥꯎꯅꯤ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯉꯁꯤꯗꯤ ꯆꯦꯐꯣꯡꯗ ꯍꯥꯞꯅꯕ ꯊꯧꯗꯣꯛꯀꯤ ꯃꯄꯥꯎꯗꯨꯒ ꯆꯞ ꯃꯥꯟꯅꯔꯦ ꯈꯜꯂꯛꯏ꯫ ꯑꯩ ꯃꯥꯅ ꯉꯥꯡꯕ ꯋꯥ ꯑꯃꯠꯇ ꯇꯥꯅꯤꯡꯂꯛꯇ꯭ꯔꯦ꯫ ꯁꯥꯎꯅꯤꯡꯕꯅ ꯃꯅꯤꯡ ꯇꯝꯂꯛꯂꯕꯗ ꯍꯥꯏꯅꯤ ꯍꯥꯏꯔꯣꯏ ꯈꯪꯗꯕ ꯍꯥꯏꯈꯤ꯫ ꯀꯔꯤ ꯇꯧꯅꯤ? ꯃꯤꯒꯤ ꯃꯆꯥꯅꯨꯄꯤ ꯂꯧꯅꯦꯅ ꯄꯨꯔꯛꯂꯕꯗꯤ ꯂꯧꯔꯦꯗꯅ꯫ ꯅꯪꯅ ꯑꯩꯒꯤ ꯑꯣꯏꯕ ꯄꯥꯝꯕꯗꯒꯤ ꯂꯛꯅꯔꯤꯕ ꯅꯠꯇ꯭ꯔꯣ? ꯅꯪꯅ ꯈꯪꯗꯕ ꯑꯃꯅ ꯅꯪꯉꯣꯟꯗ ꯂꯩꯔꯅꯤ ꯍꯥꯏꯅ ꯂꯩꯁꯤꯜꯂꯛꯄꯗꯤ ꯅꯠꯇꯦꯗꯅ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯃꯍꯨꯠ ꯑꯃ ꯂꯥꯛꯂꯕꯅꯤꯅ ꯑꯩ ꯂꯩꯇ꯭ꯔꯕꯁꯨ ꯌꯥꯔꯦꯗꯅ꯫ ꯑꯩ ꯆꯠꯈ꯭ꯔꯒꯦ꯫ ꯍꯟꯗꯛꯁꯨ ꯑꯩꯒꯤ ꯈꯨꯠ ꯑꯅꯤꯃꯛ ꯀꯟꯅ ꯄꯥꯏꯁꯤꯟꯗꯨꯅ ꯑꯩꯕꯨ ꯊꯦꯝꯖꯤꯜꯂꯤ꯫ ꯃꯦꯗꯥꯝ, ꯅꯪ ꯑꯃꯨꯛꯇ ꯇꯞꯊꯈꯣ꯫ ꯇꯁꯦꯡꯅ ꯁꯣꯏꯕꯅꯤ꯫ ꯅꯪ ꯁꯥꯎꯅꯤꯡꯒꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯏ꯫ ꯍꯧꯖꯤꯛ ꯑꯩ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕ ꯈꯪꯗ꯭ꯔꯤ꯫ ꯀꯔꯤ ꯇꯧꯐꯝ ꯊꯣꯛꯄꯒꯦ ꯍꯥꯏꯕꯗꯣ ꯂꯥꯛꯈꯤꯅꯤ꯫ ꯅꯪ ꯑꯃꯨꯛꯇ ꯇꯞꯊꯈꯣ꯫ ꯁꯣꯏꯕꯗꯤ ꯑꯣꯏꯔꯝꯕ ꯌꯥꯏ, ꯑꯗꯨꯕꯨ ꯁꯣꯏꯅꯕꯒꯤ ꯂꯝꯕꯤꯗꯤ ꯃꯥꯅ ꯁꯦꯝꯂꯨꯕꯅꯤ꯫ ꯃꯗꯨꯗꯨꯝ ꯑꯇꯣꯟꯕꯤ ꯑꯣꯏꯍꯜꯂꯁꯤꯔꯥ? ꯐꯥꯒꯤꯅꯤ ꯇꯥꯈꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯆꯨꯝꯕꯅ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯐꯥꯒꯤ ꯇꯧꯔꯝꯕꯒꯨꯝ ꯇꯧꯔꯦ꯫ ꯅꯣꯡꯃꯗꯤ ꯋꯥꯔꯤꯒꯤ ꯋꯥꯔꯤ ꯑꯣꯏꯈꯤꯅꯤ ꯈꯟꯅ ꯈꯟꯅ ꯑꯩꯒꯤ ꯃꯤꯠꯀꯤ ꯄꯤ ꯈꯥꯝꯕ ꯉꯝꯈꯤꯗꯦ꯫ ꯑꯍꯤꯡ ꯆꯨꯞꯄ ꯏꯄꯨꯝ ꯊꯤꯠꯅ ꯀꯞꯆꯈꯤ꯫ ꯑꯩꯒꯤ ꯃꯤꯀꯞ ꯈꯣꯟꯗ ꯑꯩꯒꯤ ꯅꯨꯄꯥꯗꯣ ꯇꯧꯐꯝ ꯈꯪꯈꯤꯗꯦ꯫ ꯑꯍꯤꯡꯗꯨꯗ ꯅꯠꯇꯦ, ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯆꯨꯞꯅ ꯀꯞꯈꯤ꯫ ꯆꯥꯛ ꯏꯁꯤꯡ ꯆꯥꯒꯅꯤ ꯈꯪꯈꯤꯗꯦ꯫ ꯑꯩꯒꯤ ꯑꯉꯧ ꯑꯐꯩꯒꯨꯝꯕ ꯏꯇꯧꯗꯨꯗ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡ ꯋꯥ ꯑꯃꯠꯇ ꯉꯥꯡꯅꯈꯤꯗꯦ꯫ ꯇꯧꯐꯝ ꯈꯪꯅꯈꯤꯗꯦ꯫ ꯑꯩꯕꯨ ꯆꯩꯁꯤꯟ ꯅꯥꯏꯅ ꯁꯪꯁꯤꯟꯈꯤ꯫ ꯃꯧ ꯑꯅꯧꯕꯤ ꯌꯦꯡꯕ ꯂꯥꯛꯄ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤꯁꯤꯡꯅ ꯑꯩꯕꯨ ꯊꯦꯝꯖꯤꯜꯂꯝꯗꯅ ꯇꯣꯛꯇꯦ꯫ ꯑꯩꯒꯤ ꯅꯨꯄꯥꯕꯨ ꯆꯩꯔꯝꯗꯕꯁꯨ ꯌꯥꯎꯗꯦ꯫ ꯑꯩꯒꯤ ꯏꯇꯧꯗꯨꯗ ꯅꯧꯅ ꯂꯥꯛꯄꯤ ꯃꯥꯁꯨ ꯆꯠꯂꯒꯦ ꯍꯥꯏꯔꯛꯂꯦ꯫ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯥꯒ ꯆꯍꯤ 5 ꯍꯦꯟꯅ ꯂꯩꯃꯤꯟꯅꯔꯛꯄꯗ ꯑꯗꯨꯛ ꯌꯥꯝꯅ ꯈꯠꯅ ꯁꯥꯎꯅꯕ ꯇꯧꯗꯦ꯫ ꯃꯥꯅ ꯄꯥꯝꯕ, ꯃꯥꯅ ꯄꯥꯡꯊꯣꯛꯀꯦ ꯈꯟꯕ ꯊꯕꯛ ꯊꯧꯔꯝꯗ ꯑꯩꯉꯣꯟꯗ ꯇꯥꯍꯟꯗꯕꯁꯨ ꯇꯧꯗꯦ꯫ ꯑꯩꯅ ꯄꯥꯝꯗꯦ, ꯇꯧꯍꯟꯅꯤꯡꯗꯦ ꯍꯥꯏꯔꯕꯁꯨ ꯃꯥꯅ ꯄꯥꯝꯃꯤ ꯇꯧꯔꯅꯤ ꯍꯥꯏꯔꯕꯗꯤ ꯑꯩ ꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯅꯠꯇꯅ ꯑꯌꯦꯠꯄ ꯄꯤꯗꯦ꯫ ꯃꯥꯅ ꯌꯨꯝꯗ ꯂꯩꯕ ꯃꯇꯝꯗ ꯑꯩꯒꯤ ꯏꯐꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯄꯥꯎꯗꯝꯂꯒ ꯏꯅꯥꯛꯇ ꯂꯩ꯫ ꯑꯩꯕꯨꯁꯨ ꯃꯅꯥꯛꯇ ꯂꯩꯍꯟꯅꯤꯡꯏ꯫ ꯃꯗꯨꯅꯔꯥ ꯑꯩꯅ ꯈꯪꯉꯝꯈꯤꯗꯕꯗꯣ? ꯇꯧꯕꯒꯤꯗꯤ ꯏꯅꯥꯎꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯏꯅꯥꯛꯇ ꯂꯩ꯫ ꯆꯥꯛ ꯆꯥꯛꯈꯨꯝ ꯑꯃꯠꯇꯗ ꯆꯥꯃꯤꯟꯅꯩ꯫ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯄꯨꯝꯅꯃꯛ ꯃꯈꯣꯏꯁꯨ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯇꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯋꯥꯗꯁꯨ ꯅꯠꯇꯦ꯫ ꯑꯩꯒꯤ ꯏꯅꯥꯛꯇ ꯑꯃꯅ ꯅꯠꯇ꯭ꯔꯒ ꯑꯃꯅ ꯐꯝꯂꯒ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯑꯃ ꯁꯥꯔꯕ ꯍꯥꯏꯕꯁꯦ ꯃꯌꯥꯝꯅ ꯈꯪꯅꯔꯕ ꯋꯥꯅꯤ꯫ ꯑꯩꯁꯦ ꯃꯌꯥꯝꯒꯤ ꯋꯥꯀꯠꯐꯝ, ꯄꯥꯎꯗꯝꯐꯝ ꯍꯥꯏꯔꯒꯁꯨ ꯈꯪꯅꯩ꯫ ꯀꯅꯥꯒꯨꯝꯕꯅꯗꯤ ꯃꯤꯒꯤ ꯑꯋꯥ ꯑꯅꯥꯒꯤ ꯋꯥꯔꯤ ꯌꯥꯝꯅ ꯇꯥꯁꯤꯟꯒꯅꯨ ꯍꯥꯏꯕꯤꯕꯁꯨ ꯌꯥꯎꯏ꯫ ꯑꯗꯨꯕꯨ ꯑꯩꯅꯗꯤ ꯑꯩꯉꯣꯟꯗ ꯄꯥꯎꯗꯝꯖꯔꯒ ꯃꯥꯒꯤ ꯑꯋꯥꯕꯗꯨ ꯉꯥꯏꯍꯥꯛꯇꯨꯗ ꯑꯣꯏꯔꯕꯁꯨ ꯄꯣꯊꯥꯖꯔꯕꯗꯤ ꯑꯩꯉꯣꯟꯗ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯈꯜꯂꯤ꯫ ꯁꯔꯗꯥꯔ ꯍꯣꯏꯒꯤ ꯃꯃꯥ ꯍꯣꯏꯅꯗꯤ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯤꯗꯨ ꯂꯩꯁꯥꯕꯤꯅꯤꯅ ꯂꯨꯍꯣꯡꯁꯤ ꯍꯥꯏꯕꯅꯤ꯫ ꯑꯩꯒꯤ ꯅꯨꯄꯥꯅ ꯑꯩ ꯅꯨꯄꯤ ꯂꯩꯔꯕ ꯅꯨꯄꯥꯅꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯃꯥꯡꯗ ꯑꯩ ꯂꯨꯍꯣꯡꯕ ꯉꯝꯂꯣꯏ ꯍꯥꯏ꯫ ꯃꯈꯣꯏꯁꯨ ꯃꯈꯣꯏꯒꯤ ꯃꯔꯥꯜ ꯑꯃ ꯂꯩꯔꯕꯅꯤꯅ ꯃꯈꯥ ꯇꯥꯕ ꯉꯝꯗ꯭ꯔꯦ꯫ ꯃꯗꯣ ꯅꯧꯅ ꯂꯥꯛꯄꯤ ꯃꯥꯒꯤꯗꯃꯛꯇꯗꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒꯕꯨꯗꯤ ꯃꯥꯗ ꯅꯠꯇꯦ, ꯃꯥ ꯂꯥꯛꯄꯁꯦ ꯑꯩꯁꯨ ꯂꯥꯏꯕꯛ ꯊꯤꯔꯤꯕꯅꯤ꯫ ꯄꯨꯝꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯌꯨꯝ ꯄꯥꯟꯕ ꯍꯥꯏꯕꯁꯦ ꯍꯟꯇꯣꯛꯅꯕ ꯌꯥꯕ ꯑꯃꯠꯇ ꯅꯠꯇꯕꯅꯤꯅ ꯌꯥꯅ ꯌꯥꯅꯕ ꯂꯩꯃꯤꯟꯅꯕꯗ ꯇꯥꯔꯦ꯫ ꯑꯩꯅꯁꯨ ꯈꯜꯂꯤ, ꯂꯩꯃꯤꯟꯅꯐꯝ ꯊꯣꯛꯏ, ꯂꯩꯃꯤꯟꯅꯕ ꯇꯥꯕꯅꯤ꯫ ꯃꯁꯤ ꯃꯤꯅ ꯇꯧꯅꯗꯕ ꯅꯠꯇꯦ꯫ ꯅꯣꯡꯃ ꯁꯤꯔꯒꯗꯕ ꯂꯩꯔꯕ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯅꯤ꯫ ꯁꯤꯕꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯄꯨꯒꯗꯕ ꯅꯠꯇꯦ꯫ ꯄꯨꯛꯆꯦꯜ ꯆꯥꯎꯊꯣꯛꯄ ꯍꯥꯏꯕꯁꯤꯁꯨ ꯃꯤꯑꯣꯏꯕꯒꯤ ꯑꯊꯣꯏꯕ ꯂꯝꯆꯠꯅꯤ꯫ ꯑꯩꯈꯣꯏ ꯑꯅꯤ ꯊꯥ 2 ꯂꯩꯃꯤꯟꯅꯩ꯫ ꯑꯍꯜꯒꯤ ꯀꯥ, ꯑꯇꯣꯟꯕꯤꯒꯤ ꯀꯥ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ꯫ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯅꯗꯕꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯏ꯫ ꯃꯔꯝꯗꯤ ꯑꯩꯒꯤ ꯅꯨꯄꯥꯅ ꯑꯩꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯩꯅꯤꯡꯏ꯫ ꯁꯔꯗꯥꯔꯅꯁꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯍꯟꯅꯤꯡꯏ꯫ ꯑꯩ ꯌꯥꯝꯅ ꯍꯩꯅꯗꯕ ꯑꯃꯅ ꯃꯥꯅ ꯏꯅꯥꯛꯇ ꯂꯩꯔꯤꯉꯩꯗ ꯁꯔꯗꯥꯔꯅ ꯍꯤꯡꯈꯣꯜ ꯀꯣꯏꯔꯨꯁꯤ ꯍꯥꯏꯅ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯊꯣꯛꯏ꯫ ꯃꯥꯗꯤ ꯍꯤꯡꯈꯣꯜ ꯀꯣꯏꯕ ꯄꯥꯝꯕ ꯅꯨꯄꯥ ꯅꯠꯇꯦ꯫
ꯑꯗꯨꯅ ꯈꯟꯅꯔꯛꯏ, ꯃꯈꯨꯠ ꯌꯥꯎꯒꯦ ꯇꯧꯔꯛꯏ꯫ ꯃꯗꯨ ꯄꯨꯝꯕ ꯁꯔꯗꯥꯔꯅ ꯏꯅꯦꯝꯗ ꯇꯝꯃꯤ꯫ ꯏꯅꯦꯝꯅ ꯑꯩꯉꯣꯟꯗ ꯅꯪꯅ ꯑꯍꯟꯅꯤ, ꯅꯕꯨꯛꯆꯦꯜ ꯆꯥꯎꯊꯣꯛꯎ, ꯅꯨꯄꯥ ꯐꯥꯖꯤꯜꯂꯒ ꯊꯝꯒꯅꯨ ꯍꯥꯏ꯫ ꯑꯩꯒꯤ ꯏꯅꯦꯝꯒꯤ ꯋꯥꯁꯤꯡꯗꯨ ꯇꯥꯕꯗ ꯏꯀꯥꯏꯕꯅ ꯏꯃꯥꯏꯁꯦ ꯊꯝꯐꯝ ꯂꯩꯇ꯭ꯔꯕꯒꯨꯝ ꯇꯧꯏ꯫ ꯑꯩꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯆꯪꯂꯛꯀꯅꯨ ꯍꯥꯏꯕꯒꯤ ꯑꯩꯒ ꯑꯩꯒꯤ ꯅꯨꯄꯥꯒ ꯏꯕꯥꯅꯤꯁꯨ ꯈꯠꯅꯩ, ꯁꯥꯎꯅꯩ꯫ ꯊꯃꯣꯏꯅꯨꯡꯁꯤꯗ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯕꯒꯤ ꯑꯆꯧꯕ ꯃꯩꯖꯥꯎ ꯑꯃ ꯑꯣꯝꯗꯨꯅ ꯆꯠꯂꯛꯄꯒꯨꯝ ꯑꯩ ꯄꯣꯊꯥꯐꯝ ꯈꯪꯂꯛꯇꯦ꯫ ꯑꯁꯤꯗꯁꯨ ꯅꯠꯇꯦ, ꯃꯐꯝ ꯈꯪꯗꯕ ꯍꯩ ꯑꯃꯇꯪ, ꯂꯩ ꯑꯃꯇꯪ ꯂꯩꯔꯝꯕꯗ ꯑꯩꯒꯤ ꯅꯨꯄꯥꯅ ꯅꯨꯄꯤ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯄꯨꯟꯅ ꯀꯧꯁꯤꯜꯂꯒ ꯃꯁꯤ ꯀꯅꯥꯅ ꯊꯝꯕꯅꯣ, ꯀꯔꯤꯒꯤꯅꯣ ꯍꯪꯉꯤ꯫ ꯃꯗꯨ ꯄꯨꯝꯅꯃꯛꯇꯣ ꯁꯔꯗꯥꯔꯒꯤ ꯀꯥꯗꯅꯤ, ꯃꯥ ꯃꯁꯥꯅ ꯊꯝꯖꯕꯅꯤ꯫ ꯃꯥꯁꯨ ꯆꯦꯟꯗꯦ, ꯃꯥꯅ ꯆꯦꯟꯕ ꯊꯣꯛꯂꯕꯗꯤ ꯑꯆꯧꯕ ꯋꯥꯊꯣꯛ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯑꯩꯅ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯅ ꯂꯩꯕ ꯎꯕꯗ ꯄꯤꯛꯂꯤꯕ ꯏꯆꯥꯅꯨꯄꯥꯅ ꯍꯥꯏ, ꯏꯃꯥ, ꯑꯩꯅ ꯍꯌꯦꯡ ꯆꯥꯎꯔꯒ ꯑꯩꯈꯣꯏ ꯕꯕꯥꯒ ꯏꯃꯥꯇꯣꯟꯒꯁꯦ ꯍꯥꯠꯇꯣꯛꯇꯣꯏꯅꯤ꯫ ꯃꯄꯥꯒ ꯑꯩꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯂꯩꯔꯝꯕ ꯀꯥꯔꯗꯣ ꯁꯔꯗꯥꯔꯒꯤ ꯑꯣꯏꯈ꯭ꯔꯒ ꯑꯇꯣꯞꯄ ꯀꯥ ꯑꯃꯗꯅ ꯃꯥꯒ ꯑꯌꯥꯝꯕ ꯃꯇꯝꯗ ꯂꯩꯕꯗꯨꯗ ꯃꯥꯁꯨ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯕ ꯃꯥꯜꯂꯤ꯫ ꯑꯩꯅ ꯑꯗꯨꯒꯨꯝꯕ ꯋꯥꯗꯣ ꯍꯥꯏꯕ ꯌꯥꯗꯦ, ꯇꯧꯍꯩꯗꯦ, ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯒꯅꯨ ꯍꯥꯏꯅ ꯊꯦꯝꯖꯤꯜꯂꯤ꯫ ꯑꯩꯒꯤ ꯅꯨꯡꯉꯥꯏꯇꯕꯁꯦ ꯑꯉꯥꯡꯁꯤꯅ ꯀꯨꯏꯅ ꯁꯥꯡꯅ ꯎꯗꯨꯅ ꯂꯩꯔꯕꯗꯤ ꯍꯌꯦꯡ ꯃꯥꯅ ꯆꯥꯎꯔꯛꯂꯕ ꯃꯇꯝꯗ ꯁꯦꯔꯥꯟꯅꯕ ꯊꯕꯛ ꯇꯧꯔꯛꯂꯕꯗꯤ ꯀꯔꯤ ꯑꯣꯏꯕ? ꯑꯉꯥꯡꯁꯤꯒꯤ ꯄꯨꯟꯁꯤꯒꯤꯗꯃꯛ ꯑꯩ ꯋꯥꯈꯜ ꯀꯌꯥ ꯃꯑꯣꯟ ꯈꯜꯂꯛꯏ꯫ ꯑꯩꯃꯛꯅ ꯄꯣꯛꯄ ꯑꯣꯏꯔꯕꯗꯤ ꯁꯤ ꯌꯧꯅ ꯋꯥꯔꯝꯗꯕꯁꯨ ꯌꯥꯏ꯫ ꯑꯉꯥꯡꯁꯦ ꯏꯆꯥꯅꯨꯄꯥ ꯌꯥꯏꯃꯒꯤ ꯃꯃꯤꯠꯇ ꯑꯍꯥꯟꯕ ꯑꯣꯏꯅ ꯎꯖꯕ ꯃꯆꯥꯅꯤ꯫ ꯑꯩꯒꯤ ꯅꯨꯄꯥꯅ ꯑꯩꯈꯣꯏꯒꯤ ꯑꯣꯏꯔꯅꯤ ꯍꯥꯏꯅ ꯂꯧꯒꯦ ꯇꯧꯕꯗ ꯑꯩꯅ ꯃꯤꯒꯤ ꯃꯃꯥꯒꯤ ꯃꯊꯥꯗꯒꯤ ꯃꯆꯥ ꯃꯨꯟꯒꯅꯨ ꯍꯥꯏꯕꯗꯒꯤ ꯇꯣꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯌꯨꯝ ꯍꯦꯛ ꯁꯦꯡꯕ ꯅꯨꯃꯤꯠꯇꯒꯤꯗꯤ ꯃꯥ ꯑꯉꯥꯡꯗꯨ ꯅꯣꯡꯃꯒꯤ ꯄꯥꯝꯍꯧꯗꯅ ꯌꯦꯡꯍꯧꯗꯅ ꯇꯣꯛꯇꯦ꯫ ꯃꯔꯣꯟ ꯍꯦꯛ ꯊꯣꯛꯂꯛꯄꯗꯒꯤꯗꯤ ꯑꯩꯈꯣꯏꯗ ꯏꯃꯥ ꯄꯥꯕ ꯀꯧꯍꯜꯂꯒ ꯑꯄꯣꯛꯄ ꯃꯄꯥ ꯃꯃꯥꯗꯅ ꯀꯀꯥ ꯏꯗꯣꯝꯆꯥ ꯀꯧꯍꯜꯂꯤ꯫ ꯃꯗꯣ ꯃꯈꯣꯏ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯑꯗꯨꯅ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯥꯗ ꯍꯥꯏ, ꯑꯉꯥꯡꯁꯦ ꯃꯃꯥ ꯃꯄꯥꯒꯤ ꯑꯁꯨꯝ ꯑꯣꯏꯖꯁꯅꯨ, ꯑꯉꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯕꯗ ꯄꯤꯁꯤ, ꯃꯥꯒꯤ ꯐꯅꯕꯇ ꯍꯣꯠꯅꯕꯤꯁꯤ꯫ ꯅꯨꯡꯁꯤꯕꯒꯤ ꯂꯃꯟ ꯅꯨꯡꯁꯤꯕꯅ ꯁꯤꯡꯂꯛꯀꯅꯤ, ꯁꯤꯡꯂꯛꯇ꯭ꯔꯕꯁꯨ ꯀꯥꯏꯗꯦ ꯈꯟꯈꯤ꯫ ꯃꯥꯅ ꯑꯃꯨꯛ ꯍꯥꯏ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯌꯥꯗꯦ꯫ ꯑꯩꯒꯤ ꯑꯣꯏꯔꯒꯅ ꯑꯩꯒꯤ ꯑꯄꯥꯝꯕꯗ ꯆꯠꯍꯟꯒꯅꯤ, ꯃꯈꯣꯏꯒꯤ ꯑꯣꯏꯔꯒꯅ ꯃꯈꯣꯏꯒꯤ ꯑꯄꯥꯝꯕꯗ ꯆꯠꯍꯟꯈꯤꯒꯅꯤ꯫ ꯃꯗꯣ ꯄꯤꯛꯂꯤꯉꯩꯗꯒꯤ ꯁꯦꯝꯍꯧꯒꯅꯤ꯫ ꯃꯈꯣꯏꯒꯤ ꯑꯅꯤꯁꯨꯕ ꯃꯆꯥꯅꯨꯄꯥ ꯑꯃꯁꯨ ꯐꯪꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯅꯤꯡꯉꯛꯄꯗ ꯇꯧꯕ ꯇꯪ ꯇꯥꯕ ꯐꯤꯔꯦꯞ ꯂꯩꯇꯕ ꯃꯇꯧꯗꯨꯗ ꯃꯅꯥꯎ ꯅꯨꯄꯥꯅ ꯑꯉꯥꯡꯁꯦ ꯅꯍꯥꯟꯈꯩ ꯁꯦꯡꯅ ꯁꯤꯟꯅꯤꯡꯗꯕꯒꯤ ꯋꯥꯈꯜ ꯑꯃ ꯂꯩꯕꯒꯨꯝ ꯇꯧꯏ꯫ ꯅꯧꯅ ꯂꯥꯛꯂꯤꯕꯤ ꯃꯥꯁꯨ ꯅꯨꯄꯥꯒꯤ ꯑꯁꯣꯏꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯉꯥꯡꯗꯤ ꯌꯥꯎꯔꯔꯣꯏ꯫ ꯃꯁꯦ ꯑꯩꯒ ꯑꯩꯒꯤ ꯅꯨꯄꯥꯒ ꯑꯩꯈꯣই ꯑꯅꯤꯇꯅꯤ ꯈꯪꯂꯤꯕ꯫ ꯃꯔꯝꯗꯤ ꯈꯪꯖꯗꯕ ꯃꯥꯒꯤ ꯑꯄꯣꯛꯄꯤ ꯏꯅꯦꯝꯄꯣꯛꯅꯗꯤ ꯃꯃꯧ ꯆꯍꯤ ꯑꯅꯧꯕꯤ ꯑꯃ ꯂꯥꯛꯂꯕꯅꯤꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ 9 ꯃꯔꯥ ꯇꯥꯔꯅꯤ ꯈꯟꯖꯩ꯫ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯥꯗꯒꯤ ꯆꯍꯤ 5 ꯍꯦꯟꯅ ꯍꯜꯂꯤ꯫ ꯃꯥꯒ ꯑꯩꯒ ꯈꯪꯅꯈꯤꯕꯁꯤ ꯑꯩꯒꯤꯅ ꯋꯥꯔꯤ ꯑꯁꯥꯡꯕ ꯑꯃ, ꯃꯥꯒꯤꯅ ꯁꯩꯔꯦꯡꯒꯤ ꯂꯥꯏꯔꯤꯛ ꯑꯃ ꯅꯝꯕꯗ ꯃꯐꯝ ꯄꯨꯟꯕꯗꯒꯤ ꯈꯪꯅꯈꯤꯕꯅꯤ꯫ ꯃꯥ ꯅꯣꯡꯃ ꯂꯥꯛꯂꯒ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯑꯃ ꯑꯩꯉꯣꯟꯗ ꯄꯤꯔꯝꯂꯒ ꯑꯩꯒꯤ ꯂꯥꯏꯔꯤꯛ ꯑꯃ ꯂꯧꯈꯤꯕꯗꯒꯤ ꯐꯅ ꯀꯨꯏꯅ ꯂꯥꯛꯈꯤꯗꯦ꯫ ꯃꯥꯒꯤ ꯃꯌꯥꯝꯕ ꯊꯣꯛꯄ ꯑꯃꯁꯨ ꯑꯏꯕꯅꯤ, ꯃꯥꯁꯨ ꯑꯩꯒ ꯇꯤꯟꯅꯩ꯫ ꯃꯉꯣꯟꯗꯒꯤꯁꯨ ꯑꯩꯅ ꯍꯜꯂꯤ꯫ ꯃꯥꯗꯤ ꯃꯕꯨꯛ ꯐꯅ ꯌꯥꯝꯅ ꯇꯞꯄꯤ, ꯏꯪꯅ ꯆꯤꯛꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯅꯨꯡꯉꯥꯏ, ꯉꯥꯡ ꯁꯛꯄꯗ ꯃꯔꯥꯁꯤ ꯂꯩ, ꯃꯤꯅ ꯇꯥꯅꯤꯡꯏ꯫ ꯃꯥꯗꯤ ꯑꯩꯒꯤ ꯏꯅꯥꯛꯇ ꯇꯣꯏꯅ ꯂꯥꯛꯏ꯫ ꯃꯥꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯁꯥꯏ꯫ ꯑꯩꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯑꯃ ꯂꯩꯕꯗ ꯑꯩ ꯃꯉꯣꯟꯗ ꯁꯤꯟꯅꯩ, ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯥꯒ ꯆꯠꯃꯤꯟꯅꯕꯁꯨ ꯌꯥꯎꯏ꯫ ꯃꯥꯒ ꯇꯤꯟꯅꯕꯅ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯥ ꯂꯨꯌꯥ ꯅꯨꯄꯤ ꯊꯤꯔꯦ, ꯂꯨꯍꯣꯡꯂꯦ꯫ ꯑꯗꯨꯒ ꯏꯀꯨꯏ ꯀꯨꯏꯗꯅ ꯅꯨꯄꯤꯗꯣ ꯈꯥꯏꯅꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯑꯩ ꯈꯪꯏ꯫ ꯅꯣꯡꯃ ꯏꯊꯥ ꯊꯥꯖꯗꯅ ꯃꯍꯥꯛ ꯑꯃꯨꯛ ꯂꯥꯛꯈꯤ꯫ ꯃꯥꯒꯤ ꯅꯨꯄꯤ ꯈꯥꯏꯅꯔꯦ ꯍꯥꯏꯕꯗꯨꯗ ꯑꯩꯅ ꯃꯥꯕꯨ ꯆꯩꯈꯤ꯫
ꯃꯥ ꯄꯥꯎꯆꯦ ꯌꯦꯟꯊꯣꯛꯇꯨꯅ ꯆꯦꯐꯣꯡ ꯌꯣꯟꯗꯨꯅ ꯁꯦꯟ ꯇꯥꯜꯂꯤ ꯍꯥꯏ꯫ ꯃꯇꯝ ꯃꯥꯡꯍꯟꯕ ꯌꯥꯗꯦꯅ ꯀꯨꯏꯅ ꯐꯝꯂꯝꯗꯅ ꯆꯠꯈꯤ꯫ ꯐꯅ ꯀꯨꯏꯅ ꯑꯃꯨꯛ ꯎꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯅꯣꯡꯃ ꯅꯨꯡꯊꯤꯟ ꯑꯃꯗ ꯐꯠ ꯂꯥꯎꯅ ꯑꯃꯨꯛ ꯆꯪꯂꯛꯈꯤ꯫ ꯑꯩ ꯅꯨꯡꯗꯥꯡ ꯊꯣꯡꯅꯕ ꯆꯥꯛꯁꯪꯗ ꯍꯪꯒꯥꯝ ꯃꯟꯗꯨꯅ ꯂꯩ꯫ ꯃꯥ ꯑꯩ ꯊꯤꯔꯛꯇꯨꯅ ꯆꯥꯛꯁꯪ ꯇꯝꯅ ꯆꯪꯂꯛꯏ꯫ ꯑꯩꯒꯤ ꯏꯅꯥꯛ ꯅꯛꯅ ꯐꯝ ꯂꯩ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯣꯟꯊꯥꯡꯅꯅ ꯍꯥꯏꯔꯛꯏ, "ꯏꯆꯦ, ꯑꯩꯒꯤ ꯅꯨꯄꯤꯗꯣ ꯂꯩꯇ꯭ꯔꯦ꯫ ꯃꯥ ꯑꯗꯨꯝꯅ ꯁꯤꯈꯤꯅꯤ ꯈꯪꯗꯦ, ꯅꯤꯡꯉꯝꯍꯧꯗꯦ" ꯍꯥꯏꯅ ꯅꯨꯡꯉꯥꯏꯇꯅ ꯋꯥꯔꯤ ꯁꯥꯏ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯇꯣꯏꯅ ꯂꯥꯛꯇꯨꯅ ꯃꯥꯒꯤ ꯑꯋꯥꯕ ꯋꯥꯔꯤꯇ ꯁꯥꯔꯦ꯫ ꯆꯠꯂꯣ ꯍꯥꯏꯗ꯭ꯔꯤ ꯃꯈꯩ ꯍꯟꯈꯤꯒꯅꯤ ꯈꯪꯗ꯭ꯔꯦ꯫ ꯃꯥꯅ ꯍꯥꯏ, "ꯑꯩꯒꯤ ꯅꯨꯄꯤꯗꯣ ꯃꯔꯥꯏꯕꯛ ꯌꯥꯝꯅ ꯊꯤꯕ ꯅꯨꯄꯤꯅꯤ꯫ ꯃꯥꯕꯨ ꯑꯃꯨꯛꯇꯪ ꯅꯨꯡꯉꯥꯏꯍꯟꯒꯦ ꯍꯥꯏꯕꯒꯤ ꯏꯀꯥꯏ ꯏꯊꯤ ꯊꯥꯗꯣꯛꯇꯨꯅ ꯁꯦꯟ ꯇꯥꯟꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯥ ꯂꯩꯇ꯭ꯔꯕꯅꯤꯅ ꯁꯦꯟ ꯇꯥꯜꯂꯨꯕꯒꯤ ꯀꯥꯟꯅꯗ꯭ꯔꯦ꯫ ꯑꯩ ꯁꯦꯜ ꯇꯥꯅꯤꯡꯕꯁꯨ ꯄꯣꯛꯇ꯭ꯔꯦ, ꯇꯥꯜꯂꯔꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯔꯝꯗ ꯇꯝꯃꯤ꯫ ꯃꯥꯒꯤ ꯑꯋꯥꯕ ꯁꯛꯇꯝꯗꯨ ꯎꯕꯗ ꯑꯩꯁꯨ ꯃꯥꯒꯤꯗꯃꯛ ꯅꯨꯡꯉꯥꯏꯇꯕ ꯄꯣꯛꯏ꯫ ꯃꯕꯨꯛꯆꯦꯜ ꯈꯔꯇ ꯑꯣꯏꯔꯕꯁꯨ ꯆꯥꯎꯊꯣꯛꯆꯅꯕ ꯈꯟꯗꯨꯅ ꯑꯩꯅ ꯍꯥꯏ, ꯑꯏꯕ ꯁꯤ ꯄ꯭ꯔꯦꯝꯆꯥꯟꯗꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ, ꯔꯕꯤꯟꯗ꯭ꯔꯅꯥꯊꯀꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯅꯤꯡꯁꯤꯡꯉꯨ꯫ ꯅꯪꯗ ꯅꯠꯇꯦ ꯄꯨꯟꯁꯤꯗ ꯀꯥꯏꯅꯕꯒꯤ ꯆꯩꯅꯥ ꯅꯪꯂꯤꯕ ꯅꯪꯒꯤ ꯑꯋꯥꯕꯗꯣ ꯁꯥꯍꯤꯇ꯭ꯌꯒꯤ ꯋꯥꯔꯤ ꯑꯣꯟꯊꯣꯛꯎ꯫ ꯑꯩꯒꯤ ꯋꯥꯗꯨꯗ ꯃꯥꯅ ꯍꯥꯏ, "ꯏꯆꯦ, ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩꯔꯤꯉꯩ, ꯅꯪꯅ ꯉꯥꯡꯕ ꯇꯥꯔꯤꯉꯩ ꯑꯩ ꯇꯥꯏꯕꯪ ꯄꯥꯟꯕꯅꯤ ꯈꯪꯏ꯫ ꯅꯪꯒꯤ ꯅꯅꯥꯛꯇꯒꯤ ꯊꯣꯛꯂꯛꯄꯗꯒꯤꯗꯤ ꯑꯩ ꯀꯅꯥꯅꯣ, ꯀꯗꯥꯏꯗ ꯀꯔꯤ ꯂꯩꯔꯤ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ"꯫ ꯃꯍꯥꯛ ꯃꯍꯧꯁꯥꯒ ꯏꯃꯥꯟ ꯃꯥꯟꯅꯔꯛꯇꯦ꯫ ꯃꯐꯤ ꯃꯔꯣꯟ ꯃꯣꯠꯂꯦ ꯍꯥꯏꯕꯒꯤ ꯏꯀꯥꯏꯗꯕꯒꯨꯝ ꯃꯁꯝ ꯃꯅꯥ ꯀꯛꯀꯅꯤ, ꯈꯨꯖꯤꯟ ꯀꯛꯀꯅꯤ ꯈꯪꯗꯕꯒꯨꯝ ꯇꯧꯔꯦ꯫ ꯑꯩꯅ ꯉꯥꯡꯕꯗ ꯃꯁꯝꯗꯤ ꯀꯛꯂꯔꯣꯏ ꯍꯥꯏ꯫ ꯈꯨꯖꯤꯟꯗꯤ ꯑꯩꯉꯣꯟꯗꯒꯤ ꯈꯨꯖꯤꯟꯊꯥꯡ ꯂꯧꯔꯒ ꯀꯛꯄꯁꯨ ꯌꯥꯎꯏ꯫ ꯃꯥ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯩꯒꯤ ꯇꯦꯕꯜ ꯃꯅꯥꯛꯀꯤ ꯆꯧꯀꯤꯗ ꯐꯝꯗꯅꯇ ꯂꯩꯔꯦ꯫ ꯑꯩ ꯂꯩꯕ ꯂꯩꯇꯕ ꯇꯣꯏꯅ ꯑꯁꯨꯝ ꯂꯥꯛꯂꯕꯅꯤꯅ ꯑꯩꯅ ꯀꯔꯤ ꯇꯧꯔꯤ, ꯀꯗꯥꯏꯗ ꯆꯠꯂꯤ, ꯀꯅꯥꯒ ꯆꯠꯃꯤꯟꯅꯩ ꯂꯣꯏꯅ ꯈꯪꯂꯦ꯫ ꯃꯃꯩꯗꯗꯤ ꯑꯩꯒꯤ ꯆꯠꯀꯗꯕ ꯊꯕꯛꯇꯨ ꯃꯥꯒ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯔꯔꯦ꯫ ꯑꯩꯅ ꯌꯥꯗꯕꯗ ꯃꯥꯅ ꯑꯣꯏꯅ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯁꯥꯎꯁꯤꯜꯂꯛꯂꯦ꯫ ꯃꯥꯅ ꯑꯁꯨꯝ ꯍꯥꯏꯔꯕꯅꯤꯅ ꯃꯇꯨꯡꯗꯗꯤ ꯃꯥꯒ ꯆꯠꯃꯤꯟꯅꯕꯁꯨ ꯌꯥꯎꯔꯦ꯫ ꯑꯗꯨꯗꯒꯤ ꯑꯁꯨꯝ ꯍꯦꯟꯖꯜꯂꯛꯇꯨꯅ ꯀꯣꯏꯊꯣꯛꯂꯨꯁꯤꯁꯨ ꯍꯥꯏꯔꯦ꯫ ꯃꯃꯩꯗꯗꯤ ꯃꯥ ꯑꯩꯉꯣꯟꯗ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯂꯛꯂꯦ, ꯑꯗꯨꯕꯨ ꯑꯩ ꯈꯪꯁꯤꯟꯅꯗꯦ꯫ ꯅꯣꯡꯃꯗꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯅꯤꯡꯂꯤꯕꯗꯣ ꯏꯔꯒ ꯁꯥꯍꯤꯇ꯭ꯌꯒꯤ ꯋꯥꯔꯦꯡꯅꯤ, ꯃꯁꯤ ꯄꯔꯤꯈ꯭ꯌꯥ ꯇꯧꯔꯛꯎ ꯍꯥꯏꯅ ꯏꯕ ꯆꯦ ꯑꯃ ꯄꯤ꯫ ꯑꯩ ꯌꯦꯡꯕꯗ ꯑꯁꯨꯝ ꯈꯪꯏ꯫ ꯑꯩꯅ "ꯑꯩ ꯂꯧꯔꯔꯣꯏ, ꯄꯔꯤꯈ꯭ꯌꯥ ꯇꯧꯕ ꯍꯩꯇꯦ" ꯍꯥꯏ꯫ ꯃꯥꯅ "ꯍꯩꯅꯤ, ꯇꯧꯗꯕ ꯌꯥꯔꯣꯏ" ꯍꯥꯏ꯫ ꯃꯗꯨꯗꯒꯤ ꯏꯕꯥꯅꯤ ꯃꯔꯩ ꯑꯁꯨꯝ ꯍꯧꯅꯔꯦ꯫ ꯅꯥꯀꯣꯏꯅꯅ ꯍꯥꯏꯔꯝꯕꯗꯒꯤ ꯑꯁꯦꯡꯕ ꯑꯣꯏꯅ ꯍꯥꯏꯔꯛꯂꯦ꯫ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯑꯩꯅ ꯍꯥꯏ, "ꯑꯩꯒꯤ ꯈꯪꯅꯕ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯇꯨꯗ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯌꯨꯝ ꯄꯥꯜꯂꯔꯣꯏ ꯍꯥꯏꯅ ꯋꯥꯁꯛꯈ꯭ꯔꯦ꯫ ꯃꯉꯣꯟꯗ ꯁꯛꯈꯤꯕ ꯋꯥꯁꯛꯇꯨ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯉꯥꯛꯇꯨꯅ ꯂꯩꯔꯅꯤ"꯫ ꯑꯩꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯥꯅ ꯌꯥꯝꯅ ꯉꯥꯡꯈꯤ ꯑꯃꯁꯨꯡ ꯅꯤꯡꯕ ꯀꯥꯏꯕꯒꯤ ꯃꯃꯤ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯈꯤ꯫ "ꯀꯅꯥꯅꯣ, ꯀꯗꯥꯏꯗꯒꯤꯅꯣ, ꯃꯃꯤꯡ ꯃꯊꯥ ꯍꯥꯏꯌꯨ" ꯍꯥꯏ꯫ ꯑꯩꯅ ꯆꯦꯗ ꯏꯔꯒ ꯍꯥꯏ꯫ ꯑꯩꯅ ꯏꯕ ꯆꯦꯗꯨꯗ ꯃꯥꯅ ꯑꯃꯨꯛ ꯑꯩꯅ ꯍꯤꯡꯂꯤꯕ ꯐꯥꯎꯕꯗꯤ ꯅꯪ ꯁꯤꯈꯤꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯏꯔꯝꯂꯒ ꯌꯥꯝꯅ ꯊꯨꯅ ꯍꯧꯒꯠꯂꯒ ꯆꯠꯈꯤ꯫ ꯃꯊꯪ ꯅꯨꯃꯤꯠꯇꯣ ꯃꯍꯥꯛ ꯂꯥꯛꯈꯤꯗꯦ꯫ ꯑꯗꯨꯒꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯗꯤ ꯃꯍꯥꯛ ꯂꯥꯛꯏ꯫ ꯃꯍꯥꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯒꯦ ꯇꯧꯔꯝꯂꯦ ꯍꯥꯏ꯫ ꯑꯩꯈꯣꯏꯅꯤꯅ ꯅꯍꯥꯟ ꯏꯟꯅꯈꯤꯕ ꯆꯦꯗꯨ ꯄꯨꯊꯣꯔꯛꯎ ꯍꯥꯏ꯫ ꯑꯩꯈꯣꯏꯅꯤꯅ ꯏꯟꯅꯈꯤꯕꯗꯨꯒꯤ ꯃꯈꯥꯗ ꯃꯥꯅ ꯑꯃꯨꯛ ꯏꯔꯛꯏ, "ꯑꯩꯒꯤ ꯄꯨꯟꯁꯤ ꯅꯪꯇꯅ ꯀꯟꯕ ꯉꯝꯒꯅꯤ꯫ ꯑꯩ ꯍꯧꯖꯤꯛ ꯆꯪꯁꯤꯟꯕ ꯍꯧꯔꯕꯅꯤꯅ ꯄꯟꯊꯨꯡ ꯌꯧꯅꯕ ꯆꯪꯁꯤꯜꯂꯅꯤ꯫ ꯑꯃꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯍꯧꯕ ꯑꯗꯨꯝꯅ ꯑꯩꯉꯣꯟꯗꯒꯤꯗꯤ ꯅꯥꯟꯊꯣꯛꯄ ꯉꯝꯒꯅꯤ ꯈꯟꯒꯅꯨ"꯫ ꯑꯩꯅ ꯆꯦꯟꯕꯒꯤ ꯋꯥ ꯉꯥꯡꯏ꯫ ꯃꯥꯅ ꯆꯦꯟꯕ ꯌꯥꯔꯣꯏ ꯍꯥꯏꯔꯦ꯫ ꯏꯕꯥꯅꯤ ꯑꯉꯧꯕ ꯆꯦꯕꯥꯡꯗ ꯀꯂꯝꯅ ꯋꯥꯍꯩꯒꯤ ꯂꯥꯟ ꯑꯃ ꯇꯦꯕꯜꯗꯨꯗ ꯂꯦꯞꯇꯨꯅ ꯁꯣꯛꯅꯔꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯑꯩꯅ ꯃꯉꯣꯟꯗ ꯃꯥꯒꯤ ꯃꯤꯡ ꯀꯧꯕꯗꯣ ꯌꯥꯈꯤꯗ꯭ꯔꯦ꯫ ꯑꯩꯅ ꯃꯉꯣꯟꯗꯒꯤ ꯍꯟꯕꯅꯤꯅ ꯃꯥꯅ ꯑꯩꯉꯣꯟꯗ ꯏꯆꯦ ꯀꯧꯕꯅꯤꯅ
ꯃꯥꯅ ꯑꯩꯕꯨ ꯃꯈꯥ ꯊꯥꯕ ꯑꯃꯒꯤ ꯃꯤꯠꯌꯦꯡꯅ ꯑꯩꯒꯤ ꯃꯤꯡ ꯏꯕꯦꯝꯅꯨꯡꯁꯤ ꯍꯥꯏꯕꯁꯤꯗꯤ ꯀꯧꯕ ꯌꯥꯗ꯭ꯔꯦ꯫ ꯃꯦꯗꯥꯝ ꯍꯥꯏꯅ ꯑꯣꯟꯊꯣꯛꯈ꯭ꯔꯦ꯫ ꯃꯥꯗꯤ ꯐꯥꯒꯤ ꯇꯧꯁꯤꯟꯅꯔꯒ ꯉꯥꯎꯁꯤꯟꯅꯔꯒ ꯃꯦꯗꯥꯝ ꯍꯥꯏꯅ ꯑꯑꯣꯏ ꯇꯥꯅ ꯑꯁꯨꯝ ꯀꯧꯈ꯭ꯔꯦ꯫ ꯑꯩꯗꯤ ꯑꯋꯥꯕ ꯑꯣꯏꯔꯦ꯫ ꯑꯉꯥꯡꯁꯤꯡꯒꯤ ꯃꯃꯥꯡꯗ ꯅꯝꯍꯥꯏ ꯇꯧꯕꯗꯣ ꯏꯇꯣꯝꯇ ꯏꯀꯥꯏꯕꯁꯨ ꯄꯣꯛꯂꯦ꯫ ꯃꯥꯒ ꯑꯩꯒ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯈꯠꯅꯔꯦ꯫ ꯑꯩꯅ ꯆꯪꯂꯛꯀꯅꯨ ꯍꯥꯏꯔꯦ꯫ ꯑꯩꯅ ꯆꯪꯂꯛꯀꯅꯨ ꯍꯥꯏꯕꯒꯤ ꯁꯥꯎꯗꯨꯅ ꯅꯥꯐꯤ ꯍꯣꯡꯗꯣꯛꯎ, ꯀꯗꯥꯏꯗꯅꯣ ꯑꯃ ꯆꯠꯂꯒ ꯋꯥ ꯐꯖꯅ ꯉꯥꯡꯅꯔꯨꯁꯤ ꯍꯥꯏꯔꯦ꯫ ꯑꯩꯅ ꯌꯥꯗꯕꯒꯤ ꯎꯄꯨꯒꯤ ꯃꯤꯡꯁꯦꯜ ꯃꯈꯣꯡꯅ ꯀꯥꯎꯗꯨꯅ ꯊꯨꯒꯥꯏꯔꯦ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯥꯅ ꯑꯁꯨꯝ ꯉꯝꯁꯤꯜꯂꯛꯂꯦ꯫ ꯃꯤꯉꯣꯟꯗ ꯍꯥꯏꯗꯣꯛ ꯇꯝꯊꯣꯛꯄꯁꯨ ꯏꯀꯥꯏꯖ ꯑꯩ ꯀꯔꯤ ꯇꯧꯒꯗꯧꯕꯅꯣ ꯈꯪꯖꯤꯜꯂꯛꯇ꯭ꯔꯦ꯫ ꯅꯣꯡꯃꯗꯤ ꯃꯃꯤꯠꯇ ꯃꯄꯤ ꯇꯥꯅ ꯀꯞꯂꯒ ꯍꯥꯏꯔꯛꯏ, ꯃꯦꯗꯥꯝ, ꯅꯪ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯀꯜꯂꯔꯣꯏ ꯍꯥꯏꯕ꯭ꯔꯥ? ꯅꯪ ꯁꯦꯡꯅ ꯍꯥꯏꯌꯨ꯫ ꯅꯪꯅ ꯀꯜꯂꯔꯣꯏ ꯍꯥꯏꯔꯕꯗꯤ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯔꯣꯏ, ꯅꯪꯉꯣꯟꯗꯁꯨ ꯌꯦꯠꯂꯔꯣꯏ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯏꯇꯣꯝꯇ ꯑꯁꯨꯝ ꯂꯣꯏꯖꯈ꯭ꯔꯒꯦ꯫ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯑꯩ ꯅꯪ ꯍꯤꯡꯒꯦꯔꯥ ꯁꯤꯒꯦꯔꯥ ꯅꯪꯅ ꯊꯣꯛꯄ ꯇꯧꯈꯣ ꯍꯥꯏꯕ ꯉꯝꯈꯤꯗꯦ꯫ ꯑꯩ ꯐꯨꯕꯨꯡ ꯅꯛꯈꯤ꯫ ꯌꯦꯁ ꯑꯣꯔ ꯅꯣ ꯑꯃ ꯍꯥꯏꯌꯨ ꯇꯛꯁꯤꯜꯂꯛꯈꯤ꯫ ꯑꯩꯍꯥꯛ ꯏꯆꯤꯟꯁꯤꯅ ꯌꯦꯁ ꯍꯥꯏꯕ ꯇꯥꯔꯕ꯭ꯔꯥ ꯈꯟꯅ ꯈꯟꯅ ꯐꯅ ꯀꯨꯏꯅ ꯍꯥꯏꯕ ꯉꯝꯈꯤꯗꯦ꯫ ꯃꯥꯒꯤ ꯇꯛꯁꯤꯟ ꯋꯥꯍꯩꯅ ꯍꯦꯜꯂꯛꯄꯗꯒꯤ ꯑꯩ ꯍꯥꯏꯅꯤꯡꯗꯅ ꯍꯥꯏꯈꯤ ꯌꯦꯁ, ꯑꯗꯨꯒ ꯊꯃꯣꯏꯁꯤꯗꯅ ꯍꯥꯏꯐꯝ ꯈꯪꯗꯅ ꯃꯤꯄꯥꯏꯕ ꯄꯣꯛꯈꯤ꯫ ꯑꯩꯅ ꯌꯥꯕꯗꯒꯤ ꯃꯥꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯗꯤ ꯂꯩꯇꯥꯈ꯭ꯔꯦ꯫ ꯑꯩꯒ ꯀꯣꯏꯃꯤꯟ ꯆꯠꯃꯤꯟꯅꯕꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯄꯥꯝꯂꯛꯂꯦ꯫ ꯑꯩꯕꯨ HLC ꯑꯦꯛꯖꯥꯝ ꯊꯥꯗꯣꯛꯎ ꯃꯥꯅ ꯆꯦꯟꯕꯤꯒꯦ ꯍꯥꯏꯔꯦ꯫ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯊꯥꯕꯗ ꯐꯦꯜ ꯑꯣꯏꯕꯗꯒꯤ ꯑꯩꯗꯤ ꯀꯔꯤꯕꯨ ꯇꯧꯔꯨꯒꯕꯅꯣ ꯑꯃꯨꯛ ꯍꯟꯅ ꯊꯥꯔꯣꯏ ꯈꯟꯈ꯭ꯔꯦ꯫ ꯑꯩꯅ ꯊꯥꯔꯣꯏ ꯍꯥꯏꯕꯗ ꯃꯥꯅ ꯑꯩꯒꯤ ꯕꯕꯥꯗ ꯊꯥꯍꯟꯒꯦꯅ ꯉꯥꯡꯅꯕꯤꯔꯦ꯫ ꯑꯩ ꯐꯦꯜ ꯑꯣꯏꯕꯗ ꯅꯨꯡꯉꯥꯏꯈꯤꯗꯕ ꯑꯩꯒꯤ ꯕꯕꯥꯗꯤ ꯍꯔꯥꯎꯅ ꯌꯥꯔꯦ꯫ ꯃꯍꯥꯛꯁꯤ ꯃꯃꯥꯡꯉꯩꯗ ꯃꯥꯒꯤ ꯕꯕꯥꯒ ꯑꯩꯒꯤ ꯕꯕꯥꯒ ꯂꯨꯅ ꯇꯤꯟꯅꯔꯛꯄ ꯃꯔꯨꯞꯀꯤ ꯃꯆꯥꯅꯤ꯫ ꯃꯔꯨꯞꯀꯤ ꯃꯆꯥ ꯑꯣꯏꯕꯅ ꯃꯥꯕꯨ ꯂꯨꯅ ꯆꯥꯟꯅꯁꯨ ꯇꯧꯏ꯫ ꯃꯥꯅꯁꯨ ꯍꯥꯟꯅꯗꯒꯤ ꯑꯩꯒꯤ ꯕꯕꯥꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯂꯣꯏꯅꯩ꯫ ꯃꯗꯨꯁꯤꯡꯗꯨꯅ ꯃꯥꯅ ꯑꯩꯉꯣꯟꯗ ꯇꯣꯏꯅ ꯆꯪꯂꯛꯄ, ꯑꯩꯒ ꯆꯠꯃꯤꯟꯅꯕ ꯌꯥꯈꯤꯕꯅꯤ꯫ ꯑꯦꯛꯖꯥꯝꯒꯤ ꯇꯦꯁ ꯐꯥꯏꯅꯦꯜ ꯑꯅꯤꯃꯛꯁꯨ ꯊꯤꯗꯣꯛ ꯊꯤꯖꯤꯟ ꯇꯧꯈꯤ꯫ ꯃꯗꯨꯅ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯅꯤꯡꯕ ꯑꯃ ꯍꯥꯏꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯣꯏꯈꯤ꯫ ꯃꯗꯨꯃꯛ ꯊꯣꯛꯅꯕꯅꯤ ꯃꯥꯅ ꯁꯤꯜꯂꯤꯕꯗꯨꯁꯨ꯫ ꯃꯥꯒ ꯐꯅ ꯆꯠꯃꯤꯟꯅꯔꯕꯁꯨ, ꯃꯥꯅ ꯍꯥꯏꯕ ꯌꯥꯔꯦ ꯍꯥꯏꯈ꯭ꯔꯕꯁꯨ ꯌꯨꯝ ꯍꯦꯛ ꯌꯧꯔꯛꯂꯕ ꯑꯩ ꯃꯉꯣꯟꯗꯒꯤ ꯍꯦꯛꯇ ꯂꯩꯊꯣꯛꯅꯤꯡꯏ꯫ ꯏꯈꯥꯒꯤ ꯑꯉꯥꯡ ꯑꯣꯏꯕꯒꯤ ꯍꯩꯅꯗꯕꯅꯦ꯫ ꯈꯪꯗꯕꯁꯤꯡꯅ ꯑꯩꯕꯨ ꯀꯔꯤ ꯍꯥꯏꯅꯈꯤꯒꯗꯒꯦ ꯈꯜꯂꯨꯕꯗ ꯏꯇꯣꯝꯇ ꯏꯀꯥꯏꯕ ꯄꯣꯛꯏ꯫ ꯑꯗꯨꯒ ꯃꯥꯒꯤ ꯑꯄꯨꯟꯕ ꯑꯃꯅ ꯄꯨꯕꯒꯨꯝ ꯇꯧꯕ ꯃꯇꯧꯗꯨꯗ ꯑꯩ ꯃꯉꯣꯟꯗ ꯂꯩꯕꯁꯨ ꯄꯥꯝꯗꯦ꯫ ꯑꯩꯒꯤ ꯂꯩꯊꯣꯛꯅꯤꯡꯕ ꯏꯇꯧꯗꯨꯗ ꯃꯥꯅ ꯑꯩꯕꯨ ꯆꯠꯂꯁꯤ ꯇꯣꯏꯅ ꯇꯛꯁꯤꯜꯂꯛꯏ꯫ ꯑꯩꯒꯤ ꯏꯅꯥꯛꯇ ꯑꯁꯨꯝ ꯂꯩꯕꯗꯨꯗ ꯈꯪꯗꯕꯁꯨ ꯂꯩꯔꯛꯇ꯭ꯔꯦ꯫ ꯑꯉꯥꯡꯁꯤꯡꯅꯁꯨ ꯁꯥꯎꯅꯕꯗ ꯂꯣꯏꯔꯦ꯫ ꯑꯩꯁꯨ ꯏꯀꯥꯏꯕꯅ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ꯫ ꯑꯩꯅ ꯂꯩꯊꯣꯛꯄꯁꯨ ꯌꯥꯔꯔꯣꯏ, ꯆꯠꯄꯅ ꯐꯔꯦ ꯈꯜꯂꯛꯂꯦ꯫ ꯃꯥꯒꯤ ꯑꯣꯏꯕ ꯅꯨꯃꯤꯠꯇꯒꯤꯗꯤ ꯑꯩꯒꯤ ꯑꯄꯥꯝꯕ ꯄꯨꯝꯕ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯕꯤꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯥꯒꯤ ꯊꯕꯛ ꯊꯧꯔꯝ ꯀꯌꯥꯗ ꯇꯦꯡꯕꯥꯡꯂꯣꯏ ꯑꯣꯏꯗꯕꯗꯤ ꯌꯥꯗꯦ꯫ ꯌꯨꯝ ꯄꯥꯟꯕ ꯍꯥꯏꯕꯁꯦ ꯑꯉꯥꯡ ꯆꯥꯛꯊꯨꯡꯕꯤ ꯁꯥꯟꯅꯕꯗꯨ ꯅꯠꯇꯕꯅꯤꯅ ꯑꯩꯅ ꯃꯃꯥꯡꯗ ꯈꯟꯈꯤꯕ ꯄꯥꯝꯗ꯭ꯔꯒ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯨ ꯌꯥꯈꯤꯗ꯭ꯔꯦ꯫ ꯅꯨꯡꯁꯤꯠꯅ ꯍꯨꯝꯕ ꯃꯥꯏꯀꯩꯗ ꯀꯕꯣꯛ ꯀꯪꯅ ꯆꯠꯄꯒꯨꯝ ꯑꯩ ꯃꯥꯒꯤ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯄꯨꯟꯁꯤ ꯃꯍꯤꯡꯒ ꯇꯣꯠꯁꯤꯟ ꯌꯥꯟꯁꯤꯟꯅꯗꯨꯅ ꯆꯍꯤ 5 ꯍꯧꯃꯤꯟꯅꯈ꯭ꯔꯦ꯫ ꯑꯩꯅ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤꯗ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯎ ꯍꯥꯏꯅ ꯁꯤꯟꯅꯔꯝꯕ ꯇꯥꯔꯤꯛ ꯊꯕꯥꯟ ꯅꯨꯃꯤꯠꯇꯨꯃꯛꯇꯗ ꯁꯔꯗꯥꯁꯨ ꯃꯄꯥꯝꯂꯣꯝꯅ ꯂꯧꯈꯠꯄ ꯂꯥꯏ ꯇꯤꯟ ꯊꯥꯕꯒꯤ ꯅꯨꯃꯤꯠ ꯇꯥꯔꯦ꯫ ꯃꯌꯥꯝꯗꯤ ꯃꯗꯨꯒꯤꯗꯃꯛ ꯂꯥꯡꯅꯔꯤ꯫ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯗꯤ ꯉꯁꯤꯗꯒꯤ ꯑꯩꯗꯤ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯇꯥꯔꯦꯀꯣ ꯈꯜꯂꯨꯕꯗ ꯆꯍꯤ 5 ꯍꯦꯟꯅ ꯂꯩꯔꯛꯂꯕ ꯃꯥꯒꯤ ꯑꯩꯒꯤ ꯀꯥ ꯑꯣꯏꯔꯝꯕ ꯀꯥ ꯑꯃꯗꯤ ꯏꯃꯨꯡꯗꯨꯒꯤ ꯏꯆꯥ ꯏꯅꯥꯎꯁꯤꯡ, ꯂꯩꯀꯥꯏꯒꯤ ꯏꯆꯦ ꯏꯅꯦꯁꯤꯡ, ꯇꯣꯞ ꯇꯣꯞꯄ ꯅꯨꯡꯁꯤꯕ ꯑꯃ ꯐꯥꯎꯔꯛꯏ꯫ ꯍꯣꯔꯦꯟ ꯃꯥꯅ ꯍꯜꯂꯛꯄꯗ ꯑꯩꯍꯥꯛ ꯎꯔꯔꯣꯏ꯫ ꯃꯗꯨꯗ ꯃꯥꯅ ꯀꯌా ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯄꯨꯝꯅꯃꯛꯁꯤ ꯈꯜꯂꯨꯕꯗ ꯃꯤꯠꯁꯤ ꯄꯤ ꯊꯤꯡꯕ ꯉꯝꯈꯤꯗꯦ꯫ ꯑꯩ ꯅꯣꯡꯃ ꯆꯠꯂꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯃꯉꯣꯟꯗ ꯈꯪꯍꯜꯂꯤ꯫ ꯃꯥ ꯅꯨꯡꯉꯥꯏꯈꯤꯗꯦ꯫
ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯏ, ꯃꯥꯅ ꯑꯩꯕꯨ ꯊꯤꯡꯕ ꯉꯝꯂꯔꯣꯏ ꯍꯥꯏꯕꯁꯤꯁꯨ ꯃꯥꯅ ꯈꯪꯏ꯫ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯥꯛ ꯏꯁꯤꯡ ꯆꯥꯅꯔꯤꯉꯩꯗ ꯑꯩꯅ ꯁꯤꯟꯅꯔꯝꯕ ꯏꯅꯥꯎꯅꯨꯄꯤꯗꯣ ꯂꯥꯛꯏ꯫ ꯃꯥ ꯑꯩꯅ ꯁꯤꯟꯅꯔꯝꯕ ꯅꯨꯃꯤꯠꯇꯣ ꯑꯣꯏꯕꯗꯨꯗ ꯇꯁꯦꯡꯅ ꯆꯨꯝꯂꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯕ ꯂꯥꯛꯄꯅꯤ꯫ ꯑꯩꯅ ꯃꯈꯣꯏ ꯆꯠꯅꯈ꯭ꯔꯕ ꯃꯇꯨꯡ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯂꯥꯛꯑꯣ ꯍꯥꯏꯔꯒ ꯆꯠꯍꯟꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯆꯠꯅꯈꯤꯕ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯏꯃꯥ ꯍꯣꯏꯅ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯂꯦ꯫ ꯑꯩꯅ ꯏꯅꯥꯎꯅꯨꯄꯥ ꯑꯇꯣꯟꯕꯗ ꯍꯥꯏ, ꯏꯕꯨꯡꯉꯣ ꯃꯆꯥ, ꯏꯅꯦ ꯍꯣꯏꯅ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯑꯦ, ꯑꯩ ꯆꯠꯈ꯭ꯔꯒꯦ꯫ ꯏꯅꯥꯎꯅꯨꯄꯥꯅ ꯑꯃꯨꯛ ꯍꯥꯏ, ꯏꯇꯩꯃ, ꯇꯥꯆꯧ ꯂꯥꯛꯂꯒ ꯆꯠꯄꯤꯌꯨ, ꯇꯥꯆꯧꯒꯤ ꯋꯥ ꯇꯥꯗꯅ ꯑꯩꯅ ꯑꯌꯥꯕ ꯄꯤꯕ ꯉꯝꯖꯔꯔꯣꯏ꯫ ꯏꯕꯨꯡꯉꯣ ꯃꯆꯥ, ꯅꯣꯏ ꯇꯥꯆꯧ ꯂꯥꯛꯂꯕꯗꯤ ꯌꯥꯔꯔꯣꯏ, ꯍꯣꯔꯦꯟ ꯅꯪꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯅ ꯇꯝꯍꯧꯔꯣ, ꯅꯪ ꯑꯩꯕꯨ ꯈꯥꯝꯂꯅꯨ꯫ ꯑꯩꯕꯨ ꯀꯔꯤ ꯍꯥꯏꯅ ꯇꯝꯃꯨ ꯍꯥꯏꯔꯤꯅꯣ ꯍꯥꯏꯔꯒ ꯃꯥ ꯑꯉꯥꯡ ꯃꯆꯥꯒꯨꯝꯅ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯀꯞꯂꯛꯏ꯫ ꯃꯄꯥꯟꯗ ꯁꯥꯟꯅꯔꯝꯕ ꯏꯅꯥꯎꯅꯨꯄꯥꯁꯨ ꯆꯪꯂꯛꯂꯒ, ꯏꯃꯥ ꯅꯪ ꯆꯠꯂꯔꯣꯏꯗ꯭ꯔꯥ? ꯆꯠꯈꯤꯅꯨ ꯍꯥꯏꯔꯒ ꯈꯧꯔꯤꯗ ꯀꯟꯅ ꯀꯣꯟꯗꯨꯅ ꯀꯞꯄꯤ꯫ ꯑꯩꯁꯨ ꯃꯥꯕꯨ ꯀꯣꯟꯗꯨꯅ ꯀꯞꯄꯤ꯫ ꯑꯗꯨꯕꯨ ꯃꯇꯥꯡꯗꯨꯗ ꯃꯗꯨꯅ ꯌꯥꯕ ꯅꯠꯇꯕꯅꯤꯅ ꯏꯅꯥꯎꯅꯨꯄꯥ ꯌꯥꯏꯃꯅ ꯑꯉꯥꯡꯗꯣ ꯂꯧꯊꯣꯛꯄꯤꯍꯧꯔꯦ꯫ ꯑꯩꯁꯨ ꯀꯞꯅ ꯊꯣꯔꯛꯂꯦ꯫ ꯑꯍꯧꯕ ꯅꯥꯏꯕ ꯑꯩꯒꯤ ꯍꯥꯔꯠꯀꯤ ꯂꯥꯏꯅꯥꯁꯦ ꯌꯦꯡꯅꯕꯒꯤ ꯔꯤꯝꯁ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯂꯨꯕꯒꯤ ꯃꯍꯨꯠꯇ ꯗꯥꯛꯇꯔ ꯄ꯭ꯔꯦꯝꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯌꯦꯡꯂꯝꯕ ꯊꯣꯛꯂꯕꯗꯤ ꯃꯇꯝ ꯑꯃꯗ ꯆꯦꯐꯣꯡꯒꯤ ꯑꯣꯐꯤꯁ ꯑꯣꯏꯔꯝꯕꯗ ꯎꯔꯝꯂꯣꯏ꯫ ꯇꯁꯦꯡꯅꯁꯨ ꯑꯩꯗꯤ ꯗꯥꯛꯇꯔꯒꯤ ꯌꯨꯝꯗ ꯆꯠꯂꯒ ꯌꯦꯡꯖꯒꯦ ꯈꯜꯂꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯇꯝꯁꯤꯒꯤ ꯑꯅꯥꯕ ꯃꯌꯥꯝꯅ ꯑꯍꯤꯡ ꯍꯧꯒꯠꯇꯨꯅ ꯂꯥꯛꯂꯒ ꯉꯥꯏꯅꯕꯗ ꯌꯦꯡꯕ ꯅꯪꯗꯅ ꯍꯜꯂꯛꯀꯗꯕꯒꯤ ꯈꯟꯕꯗ ꯇꯣꯛꯊꯣꯛꯇꯨꯅ ꯗꯥꯛꯇꯔꯗꯨꯅ ꯇꯥꯕ ꯅꯨꯃꯤꯠ ꯌꯦꯡꯂꯒ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯄꯅꯤ꯫ ꯍꯧꯈ꯭ꯔꯕ ꯃꯇꯝ ꯑꯃꯒꯤ ꯊꯧꯗꯣꯛꯁꯤꯡꯗꯣ ꯈꯣꯡꯆꯠꯇꯨꯅ ꯅꯧꯍꯧꯅꯅ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯑꯍꯣꯡꯕ ꯋꯥꯈꯜ, ꯋꯥꯉꯥꯡ, ꯇꯧꯊꯣꯔꯛꯂꯤꯕ ꯃꯇꯧꯁꯤꯡꯁꯤ ꯎꯕꯗ ꯃꯤꯑꯣꯏꯕꯒꯤ ꯑꯔꯦꯞꯄ ꯍꯥꯏꯕꯁꯤꯕꯨ ꯀꯔꯤꯅꯣ ꯇꯠꯇꯅ ꯈꯜꯂꯛꯏ꯫ ꯃꯤꯠꯅꯗꯤ ꯎꯕ ꯀꯗꯥꯏꯗꯒꯤ ꯍꯧꯔꯛꯂꯤꯕ, ꯀꯗꯥꯏꯗ ꯂꯣꯏꯔꯤꯕ ꯈꯪꯕ ꯉꯝꯗꯕ ꯁꯛꯇꯝ ꯀꯌా ꯂꯧꯗꯨꯅ ꯅꯣꯡꯃꯗꯣꯟꯗ ꯃꯅꯤꯡ ꯇꯝꯅ ꯄꯥꯏꯔꯤꯕ ꯂꯩꯆꯤꯟꯒ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯒ ꯀꯔꯤꯗ ꯈꯦꯠꯅꯔꯤꯕ? ꯂꯩꯆꯤꯟꯒ ꯄꯨꯟꯁꯤꯒ, ꯄꯨꯟꯁꯤꯒ ꯂꯩꯆꯤꯟꯒ꯫ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ꯫